Ma'am, CMHC ngasi relief camp amada lakchari maruina mayam na khangbi duna leiraba wangjing kodompokpi sports complex ki relief camp haga su khangna biba mayam mafam do dani ko lakchari is organized by relief committee wangjing na organized tawraga dum hangdokpi relief camp ni khoilan he horok padagi hangdok la relief camp ni akhoi na su mamangda mafam masida adum mateng pangba firol sing mateng pangba madi atoppa potlam kya pi duna mateng pangba ngamjaba mateng pangba gi thabak thorom sing paikha khraba matungda ngasi se akhoi thongju kendragi honorable MLA oibiriba Sri Thongam Biswajit ka mayam mafam masida lakani haibagi pau phangjabadagi ko relief camp gi maikai dagi su pau pibirakpa aduna su mayam akhoi praja akhoi mihut leiringai da haitare kari kari haihoba yaba kari kari mateng pangbiba yaba haibagi wahang pawhang sing tawna bagi damak aduga thongju kendragi MLA lakpiringai manung sida kari kari mateng pangbiramgadamno mateng khara pangbirangani haibagi akhoina wafam khari tai samna habada cycle gumba haidi relief camp sigi damak tani ko cycle gumba adaidi akhoi angang singi boy kolom gumba sida angang singi boy kolom pini haibagi haidi kodol pot oina haidi mateng pangnabagi damakta pini haibagi koi paw musutai aduga atop atop potlam khara su pini haina su dum tai mayam handaki chahi su mukhanna koi ningol chako bu su mu yaura handaki chahi su ningol chako bagi khoigi kai haini tangkak lak pasida isagi yumda hanbagi phibam dudi hauji phaugi oina mami udabagum su dumak tauri mayam gi thamoi da kari kari phawbono haibru su dum comment section da ibira moduga relief camp ki maikai dagi koi chilnaw singna mai bel singna kari kari phongdok pirak pano haibu su dum koi tajage ayoja ahambada wafam da hangjage ne oja mingdom dang haibi ne 아이기 밍아 닝토전 사만다신 아이 이사 모레되기니 모레 원 넘버 7되기 아두가 그노기 호지 아이부디 그노되기니 아캄파 릴리프 캠다 레이자버네 시다 마야미 포체 옌바시기 좀 그래 alignment tawgena la ngasi se pocha ye di haina khara khoida su haibirak pale ko ilike mai kai degi su kari kari pot no pi doi se khatang thambiu ne hoji yamna darga oiba khoi family khudimakta khoi ising se yam darga oibane bo ising sida khilla thami se si thangna bnate thangna ba khoi senior na ba se thangna ji isa sagi ka leiru ka du amam bright amam da leijaradi yam darga oiba bright lei tabroi ma ben ge bright am ta lei tab ising hap ke hai ta ga di si ta na dum thola ga sidai dum kal le ba ai di bright am ta lei te ba syntax ma cha bright am ta lei tre aduna baltin di lei ko oi du su baltin da hapaduga chakhungi oina sum khillaga bright ama thongge hai tai bright ki ma thau yam tai ko ado hoji bright chi yam haidi mayam ising store tona yam daga oiba ado honorable sarada pukhalu matam mana yam pukchel chauna haro mayam jigi adu kasuna te mateng pangbige ngasi se bright purak pada yaw doi ne ba sam nungai paw ni ne adu bright ki thambam madi leibra mayam pun leiba yam chinna su dum leidana bright ki thambam leibro kamai toge adum leibra leini ko bright sidi masing kayam kadi oini bright chi relikem ani ne porok to jinga si sina kondo mubi relikem haibne ado relikem amna lamding higher secondary relikem na asumda musu leire kunna chani ga kun porkani chani kun adu kata nate notebook angangi angamang notebook kanogi notebook mayam sing notebook daga ore like tam education da adu notebook su loine sata sing pithok chena adu maina mayam na hanga relief camp da mateng pang basibu facebook ta sara sallaga mateng tawna bro hairiye sigi pau khum pijarake akhoi da ngasi pau pibira ise MLA na pau pirak panate relief camp gi maikai dagi haidi achau sang ama mafam asida lakpa haiba sida bu achau sang du dagi khoina haijaba yaba nijaba yaba sisi matang tawbiyu haina mapi mapa ma lakadoi na trane akhoi na chalaga haijaru dau nate khudong chaba sidi yam tangna phangba khudong chaba ne do sigi awaba sidi relief camp da leiba miyoi sing khaktana khangani relief camp da leitaba miyoi sing adi khangmoi hai tare honorable MLA na su sumaina mafam se lakpini haiba matamda mayam se dum haraurongani haina khalida hai mai manakta phamaga ngai ru dau su nate na trane loi harawi ko ado mayam sina haidi si akhoi na video capture se adom su mateng pangba lakpiyo haiba akhoi mafam se lakchari se aham nate adom su video kapkera photo namge tonging taw mateng di pangba lakpiba yai da tumin na bu pangera phong na bu pangera akhoi na si video namjari se matau tam na bagi damang tane aphaba chana be si akhoi churuk ama thaga number 4 kapa me ama matau tam na haiba nate haiba MLA amana akhoi masagi kendragi wang madagi khong ama kanthora mateng pangba lakpa haiba si achau mateng ne natrane masai kendra khata boti khallagadi masai kendra khatang tawba yai hajariba si tan lakpa haisi mayam puning thaw pibe mohta akhoi
ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯍꯧꯅꯕꯤ ꯈꯇꯪ ꯆꯤꯡꯊꯍꯧꯔꯒꯦ ꯃꯈꯣꯡꯁꯦ ꯈꯇꯪ ꯌꯥꯟꯊꯍꯧꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯌꯥꯎꯕꯗꯧ ꯁꯨꯝ ꯇꯧ ꯁꯤ ꯑꯝꯇ ꯂꯩꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯋꯥꯕꯨꯗꯤ ꯂꯣꯏ ꯋꯥꯃꯤꯟꯅꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯄꯦꯟꯗꯗꯅ ꯉꯥꯡꯖꯔꯤꯅꯤ ꯑꯩꯈꯣꯏꯁꯨ ꯐꯤꯜ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯃꯌꯥꯝ ꯂꯩꯖꯕꯅꯤ ꯑꯩ ꯇꯁꯦꯡꯅ ꯁꯤꯡꯖꯃꯩ 360ꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯂꯥꯛꯆꯔꯝꯃꯦꯀꯣ ꯐꯤꯔꯣꯜꯁꯤꯡ ꯑꯉꯥꯡꯒꯤ ꯐꯤꯖꯣꯜ ꯑꯩꯈꯣꯏ ꯇꯤ ꯁꯥꯔꯠ ꯀꯩꯀꯥꯒ ꯌꯦꯟꯗꯅ ꯈꯣꯠꯇꯅ ꯂꯥꯛꯆꯔꯝꯃꯕꯅꯦ ꯑꯗꯨꯝ ꯑꯦꯅꯤ ꯑꯋꯥꯠ ꯑꯄꯥ ꯂꯩ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯄꯥꯡꯉꯤ ꯍꯥꯏꯅꯁꯨ ꯑꯩꯅ ꯄꯥꯝꯕꯣꯝ ꯇꯤꯡꯖꯔꯝꯕꯅꯤꯀꯣ ꯍꯥꯏꯔꯛꯇꯕꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯔꯒ ꯍꯥꯏꯕꯤꯌꯨ ꯁꯨꯃꯥꯏꯅ 360ꯁꯤꯅ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯁꯟꯗꯣꯛꯄꯤꯔ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯂꯩ ꯈꯪꯕꯤ ꯇꯥꯔꯗꯤ ꯃꯌꯥꯝ ꯑꯋꯥꯕ ꯇꯥꯔꯕꯅꯤ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯨꯕꯁꯨ ꯅꯠꯇꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝ ꯑꯃ ꯂꯩ ꯈꯪꯉꯕꯅꯤꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯑꯅꯤꯗ ꯎꯠꯇ꯭ꯔꯒꯗꯤ ꯎꯍꯟꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅꯕꯨꯗꯤ ꯍꯣꯏ ꯀꯃꯦꯟꯇꯕꯨꯗꯤ ꯀꯃꯦꯟ ꯑꯃ ꯏꯕ ꯍꯥꯏꯁꯤ ꯏꯔꯥꯏ ꯂꯥꯏ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯦꯐꯔꯠ ꯀꯌꯥꯝ ꯆꯪꯉꯒ ꯑꯩ ꯉꯁꯤ ꯆꯥꯛ ꯆꯥꯗꯕꯤꯗ ꯂꯥꯛꯆꯔꯤꯅꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕ ꯍꯥꯏꯁꯤꯗ ꯄꯪꯆꯠ ꯆꯠꯄꯕꯨꯁꯨ ꯌꯥꯕ ꯅꯠꯇꯦ ꯆꯥꯛ ꯆꯥꯗꯕꯤꯗ ꯆꯦꯟꯖꯔꯛꯏꯅꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯨꯒꯦ ꯑꯋꯥꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄꯨꯛ ꯊꯜꯂꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯊꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯒꯗꯧ ꯅꯠꯇꯦ ꯑꯗꯨꯅ ꯆꯔꯥ ꯍꯦꯜꯂꯒ ꯑꯩ ꯆꯦꯟꯖꯔꯛꯏꯅꯦꯕ ꯊꯃꯣꯏ ꯁꯦꯡꯅ ꯆꯦꯟꯖꯔꯛꯄꯅꯤ ꯁꯤꯗꯩꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯈꯔꯗꯤ ꯁꯣꯏ ꯂꯩꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯅꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦꯅꯕꯨꯗꯤ ꯉꯝꯖꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯁꯣꯏ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤ ꯁꯨꯝ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯕꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯤ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯔꯒ ꯔꯤꯂꯤꯐ ꯀꯦꯝꯗ ꯍꯧꯖꯤꯛ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯀꯥꯡꯊꯣꯟ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯀꯔꯝꯕ ꯑꯩꯈꯣꯏ ꯇꯨꯝꯅꯕ ꯀꯥꯡꯊꯣꯟꯁꯦ ꯑꯗꯨꯒ ꯀꯥꯡꯊꯣꯟꯁꯤ ꯍꯧꯖꯤꯛ ꯁꯨꯝ ꯃꯈꯥꯗ ꯇꯨꯝꯕ ꯍꯥꯏꯁꯤꯅꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯦ ꯁꯤꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛꯀꯤ ꯇꯨꯏꯁꯟ ꯆꯠꯄꯅꯤ ꯁ꯭ꯀꯨꯜ ꯆꯠꯄꯅꯤ ꯑꯔꯥꯞꯄ ꯈꯔ ꯇꯝꯕ ꯌꯥꯎꯏ ꯁꯤ ꯁꯥꯏꯀꯜ ꯑꯃꯇꯪ ꯗꯣꯅꯦꯠ ꯇꯧꯕ ꯃꯤ ꯉꯝꯕ ꯂꯩꯇꯥꯔꯗꯤ ꯁꯤꯝꯇꯪ ꯇꯧꯕꯤꯔꯗꯤ ꯑꯗꯨꯅꯦ ꯌꯦꯡꯕꯤꯌꯨꯅꯦ ꯁꯤ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯁꯤꯒꯤ ꯑꯋꯥꯠꯄꯁꯦ ꯈꯪꯗꯣꯏꯅꯣ ꯈꯪꯉꯔꯣꯏ ꯍꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯖꯕꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯌꯥꯎꯕꯤ ꯇꯥꯔꯒꯗꯤ ꯁꯥꯏꯀꯜ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕ ꯁꯦꯜ ꯊꯣꯛꯄꯗ ꯑꯣꯏꯇꯥꯔꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯉꯝꯒꯗꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯧꯕꯇꯕꯨ ꯈꯪꯗ꯭ꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯗꯅ ꯃꯌꯥꯝꯗ ꯇꯥꯛꯇ꯭ꯔꯒꯗꯤ ꯎꯠꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯃꯇꯦꯡꯁꯦ ꯐꯪꯒꯗꯣꯏꯅꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯇꯁꯦꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯌꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯍꯪꯕꯤꯔꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯃꯥꯅꯟꯗꯒꯤ ꯅꯝꯕꯔ ꯀꯣ ꯕ꯭ꯔꯗꯔ ꯁꯃꯥꯅꯟꯗꯒꯤ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯅ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯍꯪꯕꯤꯌꯨ ꯊꯣꯡꯖꯨꯒꯤꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯋꯥꯡꯖꯤꯡꯒꯤꯕꯨ ꯑꯣꯏꯇꯥꯔꯁꯨ ꯃꯣꯔꯦꯒꯤ ꯁꯥꯏꯠꯀꯤ ꯍꯥꯏꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯀꯅꯦꯛ ꯇꯧꯔ ꯂꯩꯕꯤꯔꯤꯕ ꯁꯃꯥꯅꯟꯗꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯊꯕꯛ ꯇꯧꯔ ꯂꯥꯛꯄꯤꯔꯝꯗꯧ ꯃꯥꯜꯂꯦ ꯃꯣꯔꯦꯗ ꯏꯁꯥꯒꯤ ꯌꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯣꯠꯅꯕꯤꯔꯛꯏ ꯈꯨꯟꯒꯤ ꯂꯩꯀꯥꯏꯒꯤ ꯆꯥꯎꯈꯠꯅꯕ ꯀꯔꯤ ꯊꯕꯛ ꯑꯩꯁꯤ ꯑꯁꯦꯡꯕꯩꯗꯤ ꯑꯩ ꯑꯍꯥꯟꯕꯗ ꯏꯟꯗꯤꯌꯟ ꯅꯦꯚꯤꯗ ꯆꯍꯤ 35 ꯁꯥꯔꯚꯤꯁ ꯇꯧꯔꯝꯃꯦ ꯂꯥꯏꯕꯛ ꯊꯤꯕꯗꯤ 2022ꯗ ꯔꯤꯇꯤꯌꯥꯔ ꯇꯧꯔꯒ ꯃꯣꯔꯦꯗ ꯑꯩ ꯏꯁꯥꯒꯤ ꯔꯤꯖꯣꯔꯠ ꯑꯃ ꯆꯥꯔꯒ ꯑꯩꯒꯤ ꯁꯦꯀꯦꯟ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯑꯩ ꯍꯣꯠꯅꯖꯔꯝꯅꯦ ꯑꯅꯧꯕ ꯚꯦꯟꯆꯔ ꯑꯃ ꯑꯣꯏꯅ ꯑꯩ ꯀꯩꯅꯣꯗ ꯑꯗꯨ ꯖꯨꯟꯗ ꯁꯪꯒꯥꯒꯗꯕ ꯃꯦꯗ ꯃꯩ ꯊꯥꯗꯣꯛꯄꯤꯈꯔꯦ ꯑꯗꯨꯅꯦ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯗꯩ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯒꯤ ꯐꯣꯀꯁ ꯇꯧꯔꯒ ꯍꯦꯟꯅ 에듀케이션ꯗ ꯃꯥꯏꯄꯨꯅꯕ ꯍꯣꯠꯅꯖꯕꯅꯦ ꯑꯗꯣ ꯋꯥꯍꯩ ꯑꯃꯇꯪ ꯊꯦꯜꯍꯧꯒꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯆꯍꯤ 60 ꯃꯊꯛ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯇꯛꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯆꯍꯤ 60 ꯃꯊꯛ ꯂꯩꯕꯁꯤꯡꯁꯦ ꯃꯥꯏ ꯃꯆꯤꯟꯗꯐꯥꯎ ꯍꯌꯤꯡꯐꯥꯎ ꯇꯣꯡꯕꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯕꯅꯤꯅ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯑꯅꯤ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯑꯦꯝ ꯑꯦꯜ ꯑꯦꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯑꯩꯈꯣꯏ ꯅꯤꯍꯧꯔꯁꯤꯀꯣ ꯍꯥꯏꯖꯍꯧꯔ ꯑꯩꯈꯣꯏꯗꯤ ꯃꯄꯤ ꯃꯄꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯒꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩ ꯃꯇꯝꯗ ꯃꯉꯣꯟꯗ ꯍꯥꯏꯗꯣꯏꯅꯤ ꯃꯌꯥꯝ ꯃꯉꯣꯟꯗ ꯍꯥꯏꯖꯕ ꯌꯥꯕ ꯅꯣꯟꯖꯕ ꯌꯥꯕ ꯀꯔꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤꯅꯣ ꯍꯣꯠꯅꯃꯤꯟꯅꯍꯧꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯁꯔ ꯁ꯭ꯔꯤ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯊꯧꯔꯝ ꯑꯁꯤꯅꯗꯤ ꯈꯪꯂꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯃꯛ ꯁꯨꯃꯥꯏꯅ ꯅꯝꯖꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯁꯨꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯨꯖꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯅꯤ ꯃꯌꯥꯝꯅꯁꯨ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯖꯕꯁꯤꯅꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩ ꯃꯥꯏꯛ ꯑꯝꯇ ꯍꯥꯞꯆꯒꯦꯀꯣ ꯃꯈꯣꯟ ꯇꯥꯅꯕ ꯌꯥꯔꯦ ꯁꯨꯝ ꯁꯥꯔꯅ ꯉꯥꯡꯕ ꯇꯥꯍꯟꯖꯅꯤꯡꯉꯤ ꯃꯌꯥꯝ ꯁꯨꯝ ꯀꯔꯝ ꯄꯥꯜꯂꯤꯒꯦ ꯅꯨꯡꯉꯥꯏꯔꯤ ꯅꯨꯡꯉꯥꯏꯕꯗꯤ ꯌꯧꯔꯝꯒꯗꯧꯕ ꯃꯥꯟꯗꯦꯗ ꯉꯁꯤꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯗꯦꯅꯤꯅ ꯀꯩꯅꯣ ꯇꯧꯁꯤꯀꯣ ꯀꯔꯤ ꯂꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯒꯨꯝꯁꯤ ꯑꯇꯩ ꯑꯇꯩ ꯀꯔꯤ ꯃꯌꯥꯝ ꯐꯝꯕꯤꯔꯣ ꯃꯌꯥꯝ ꯐꯝꯃꯁꯤ ꯌꯦꯡꯁꯤꯜꯂꯁꯤ ꯀꯩꯅꯣꯒꯤ ꯑꯍꯜ ꯂꯃꯟ ꯀꯧꯊꯣꯔꯛꯑꯣ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯒꯤꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯝ ꯑꯍꯜꯁꯤꯡ ꯃꯃꯥꯅ ꯈꯛꯇ ꯆꯪꯕꯤꯌꯨ ꯄꯣꯠ ꯀꯥꯏ ꯌꯧꯔꯒꯦ ꯍꯪꯉꯣ
ꯀꯩꯅꯣꯗꯣ ꯀꯥꯏ ꯌꯧꯔꯛꯑꯒꯦ ꯍꯪꯉꯦꯕ ꯏꯁꯤꯡ ꯌꯥꯔꯦ ꯀꯩꯅꯣ ꯇꯧꯔꯁꯤ ꯅꯠꯇꯦ ꯌꯥꯅꯤ ꯂꯣꯛꯁꯤ ꯊꯨꯡꯕ ꯈꯔ ꯅꯪ ꯀꯩꯅꯣ ꯂꯥꯛꯑꯣ ꯌꯦꯜꯂꯨꯅꯨꯗ ꯀꯩꯒꯤꯅꯣ ꯁꯤ ꯍꯣꯔꯦꯟ ꯍꯥꯏꯔ ꯂꯣꯏꯔꯦ ꯅꯣꯏ ꯑꯃ ꯊꯝꯃꯣ ꯑꯃꯃꯝ ꯌꯦꯜꯂꯨꯅꯨ ꯍꯌꯦꯡ ꯊꯕꯛ ꯑꯣꯏꯅ ꯑꯣꯜꯂꯛꯑꯀꯥꯟꯗ ꯇꯧꯁꯤ ꯀꯣ ꯑꯃ ꯄꯥꯏꯒꯦ ꯐꯝꯁꯤ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯑꯣ ꯅꯣꯏ ꯐꯝꯃꯣ ꯋꯥꯔꯤ ꯁꯥꯁꯤ ꯅꯍꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯀꯩꯅꯣ ꯁꯨꯝ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯝꯕꯤꯅꯤꯡꯕ ꯀꯅꯥ ꯂꯩꯕꯤꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯂꯣꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯛꯇꯪ ꯍꯥꯏꯕꯤꯌꯣꯕ ꯏꯇꯩꯃꯅ ꯍꯥꯏꯕꯤꯗꯣꯏꯔꯥ ꯑꯣ ꯏꯇꯩꯃꯁꯦ ꯑꯩ ꯃꯥꯏꯛ ꯑꯝꯇꯪ ꯀꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯁꯥꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯁꯤ ꯃꯁꯥꯒꯤ ꯑꯅꯝꯕꯅ ꯃꯔꯅꯥꯏꯗ ꯂꯣꯏꯅ ꯇꯝꯅꯩ ꯑꯗꯨꯒ ꯉꯁꯤ ꯆꯍꯤ 2 ꯈꯔ ꯍꯦꯜꯂꯛꯑꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝ ꯑꯁꯤꯗ ꯁꯥꯔꯅ ꯂꯦꯡꯕꯤꯔꯒ ꯑꯋꯥꯠꯄ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯕꯤꯔꯕ ꯌꯥꯝ ꯊꯤꯅ ꯄꯨꯛꯅꯤꯡꯗꯨꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯆꯍꯤ 2 ꯍꯦꯜꯂꯛꯑꯕꯁꯤꯗ MLA ꯃꯟꯇ꯭ꯔꯤ ꯑꯃꯇꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯑꯋꯥꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕ ꯅꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯁꯦ ꯉꯁꯤꯐꯥꯎꯗ ꯍꯪꯅꯗ꯭ꯔꯤ ꯁꯥꯔꯅ ꯑꯍꯥꯟꯕꯅꯤ ꯂꯥꯛꯄꯤꯔꯤꯁꯦ ꯁꯤꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯁꯥꯔ ꯕꯣꯖꯦꯟ ꯐꯥꯎꯅ ꯍꯪꯅꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯥꯔꯅ ꯉꯁꯤ ꯂꯥꯛꯄꯤꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯉꯥꯡ ꯅꯨꯕꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯍꯪꯕꯤꯔꯕꯁꯦ ꯇꯁꯦꯡꯅ ꯁꯥꯔꯕꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯍꯔꯥꯎ ꯇꯌꯥꯝꯕ ꯁꯥꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯁꯥꯔ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯦ ꯑꯅꯝꯕꯅ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯑꯣꯏꯖꯩ ꯒꯣꯔꯃꯦꯟꯗ ꯊꯥꯔꯕꯨꯗꯤ ꯒꯣꯔꯃꯦꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯗ ꯇꯝꯕ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯔꯅꯥꯏꯒꯤ ꯊꯥꯔꯤꯁꯤꯡꯁꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯗꯨꯝ ꯉꯝꯅꯕ ꯄꯣꯠ ꯌꯣꯟꯕ ꯆꯠꯂꯒ ꯁꯔꯞ ꯁꯥꯄꯣꯟ ꯁꯥꯔꯒ ꯌꯣꯟꯕ ꯆꯠꯂꯤꯕꯁꯤꯡꯁꯤꯅ ꯉꯝꯅꯕ ꯍꯣꯠꯅꯕꯅꯦ ꯕꯣꯏ ꯀꯣꯂꯣꯝꯗꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯀꯩꯒꯨꯝꯕ ꯀꯥꯟꯗ DCꯅ ꯄꯤꯔꯛꯄꯗ ꯑꯋꯥꯠ ꯑꯄꯥꯗꯤ ꯃꯦꯜꯂꯤ ꯑꯗꯨꯃꯛꯅ ꯃꯦꯟꯕ ꯉꯝꯕꯗꯤ ꯑꯣꯏꯗꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯌꯥꯎꯕ꯭ꯔꯥ ꯑꯦꯚ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯅꯦ ꯀꯩꯅꯣꯁꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯗꯅ IDPꯁꯤꯡꯒꯤ ꯑꯗꯨꯒꯤ WhatsApp ꯒ꯭ꯔꯨꯞ ꯑꯣꯏꯔꯣ ꯑꯦꯅꯤ ꯒ꯭ꯔꯨꯞꯁꯦ ꯒ꯭ꯔꯨꯞ ꯌꯥꯎꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯅꯠꯇ꯭ꯔꯒ ꯀꯔꯤꯁꯤꯡꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤꯗꯅ ꯑꯩ ꯒ꯭ꯔꯨꯞ ꯌꯥꯎꯕꯗꯒꯤ ꯅꯣꯏ ꯑꯋꯥꯠꯄꯗꯣ ꯑꯩ ꯈꯪꯉꯛꯏꯗꯅ ꯑꯗ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯒ꯭ꯔꯨꯞꯁꯤꯡꯗꯒꯤ ꯃꯥꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯀꯣ ꯑꯩꯈꯣꯏ ꯍꯣꯏ ꯑꯋꯥꯕ ꯀꯅꯥꯁꯨ ꯇꯥꯅꯤꯡꯗꯦ ꯑꯗꯨ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯗ ꯇꯥꯔꯝꯃꯒꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯁꯔꯀꯥꯔꯁꯤꯅꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯕꯤꯔꯝꯃꯅꯤ ꯑꯗꯣ ꯑꯣꯜꯃꯣꯁ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯐꯪꯉꯦ ꯑꯗꯨꯒ ꯑꯇꯩ ꯂꯣꯏꯅꯃꯛ ꯂꯥꯛꯑꯦ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯍꯣꯏ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔꯗ ꯑꯃꯅ ꯂꯥꯟꯕ ꯑꯃꯅ ꯆꯨꯝꯕꯒꯤ ꯋꯥꯐꯝ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯄꯣꯠꯁꯤ ꯑꯃꯅ ꯊꯤꯅ ꯂꯩꯔꯒꯗꯤ ꯃꯇꯝ ꯆꯪꯒꯗꯕꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯀꯂꯦꯛꯇꯤꯚꯂꯤ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯤꯁ ꯍꯟꯖꯜꯂꯛ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯁꯨ ꯍꯟꯖꯜꯂꯒ ꯅꯨꯡꯉꯥꯏꯅ ꯇꯪꯗꯨ ꯂꯩꯊꯥꯕ ꯑꯗꯨ ꯑꯣꯏꯒꯗꯣꯔꯤꯅꯤ ꯁꯤꯗ ꯑꯃꯅ ꯉꯥꯡꯅꯕ ꯑꯃꯅ ꯉꯥꯡꯅꯕ ꯑꯩꯀꯩꯁꯨ ꯇꯥꯁꯨ ꯇꯥꯅꯤꯡꯗꯦ ꯑꯩꯁꯨ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯅꯤ ꯑꯗꯨꯁꯨ ꯉꯥꯡꯁꯨ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤ ꯋꯥꯔꯤꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯤꯁ ꯍꯥꯏꯕꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯑꯗꯨꯝ ꯋꯥ ꯂꯩꯈꯤꯅꯦꯕ ꯃꯌꯥꯝ ꯆꯨꯝꯕ꯭ꯔꯥ ꯂꯥꯝꯕ꯭ꯔꯥꯁꯨ ꯅꯩꯅꯕꯤꯌꯣꯕꯁꯦ ꯑꯗꯨꯅ ꯄꯤꯁꯇ ꯐꯣꯀꯁ ꯇꯧꯁꯤ ꯑꯃ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯣꯛꯈꯤꯕ ꯑꯩꯒꯤ ꯌꯨꯝ ꯃꯥꯡꯈꯤꯕ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅꯃꯛ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯂꯩꯕ ꯑꯗꯨꯒ ꯄꯩꯁꯥꯅ ꯂꯩꯕ ꯐꯪꯗꯕ ꯑꯁꯦ ꯑꯩꯈꯣꯏ ꯍꯤꯡꯍꯧꯕꯁꯦ ꯁꯤ ꯈꯛꯇꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯀꯟꯕꯤꯕꯅꯤ ꯍꯥꯏꯕꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯪꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯃꯌꯥꯝꯗ ꯑꯍꯥꯟꯕ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩ ꯀꯩꯁꯨ ꯂꯥꯛꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯁꯃꯥꯅꯟꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯀꯥꯝꯄꯥꯠꯇ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯅꯠꯇꯅ ꯑꯩ ꯇꯣꯏꯅ ꯑꯗꯨꯝ ꯍꯪꯉꯤ ꯁꯃꯥꯅꯟꯗ ꯑꯩꯗꯤ ꯆꯠꯄ ꯉꯝꯗꯕꯅꯤꯅ ꯑꯩ ꯒ꯭ꯔꯨꯞꯇ ꯈꯔ ꯌꯦꯡꯉꯤ ꯃꯣꯏꯒꯤ ꯑꯄꯥꯝ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯋꯥꯠꯄ ꯑꯗꯒꯤ ꯀꯔꯤ ꯇꯧꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩ ꯁꯤꯗ ꯂꯩꯔꯤꯕ ꯆꯦꯁꯦ ꯑꯩꯅ ꯌꯦꯜꯂꯨꯅꯨ ꯍꯥꯏꯁꯦ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯗ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯒꯤ ꯍꯥꯏꯕ ꯑꯃ ꯑꯗꯣ ꯉꯥꯡꯅꯕ ꯈꯛꯀꯤ ꯍꯥꯏꯕ ꯑꯃ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯃꯤꯑꯣꯏꯕꯗ ꯐꯤꯜ ꯇꯧꯔꯤꯕ ꯃꯥꯒꯤ ꯐꯤꯂꯤꯡꯁꯇꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯏꯖ ꯑꯥꯎꯠ ꯇꯧꯕꯤꯒꯗꯒꯦ ꯍꯥꯏꯕ ꯑꯃ ꯃꯈꯜ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯏ ꯄꯣꯠꯁꯤ ꯁꯤꯡꯒꯜ ꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯐꯝ ꯅꯠꯆꯗꯦ ꯑꯩ ꯄꯥꯔꯇꯤ ꯑꯦꯀ꯭ꯔꯣꯁ ꯗ ꯄꯥꯔꯇꯤꯒꯤ ꯋꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯑꯩ ꯉꯁꯤ ꯅꯨꯡꯉꯥꯏꯌꯦ
ai hayenggi ai gi lehoriba generation du kari oini khangde adu ai ni ngasi kari guma mioi ba leiriba kudamak singda ai na kari guma khara tawjaramado ai chanan draga ai gi issue dana kona la ahu matam da ai lege draga su manas mai tormane haba ningsang na ba koi machingi bonding ama thamam ba haidana ai lakchabane na ai myam da duma haijege ai kari sta sai da ai kari su kana bajo phangmunate ai politically kari tamnate ai politics ki wafum sit toana thambiu haibsi ma ai sai da leiriba hamaramdi mioi baje politics ji yam sathi politics na mi khana hali nuai hande adu khena halam thamalli ada partition yamna hali adu ngasi library ba puna maksing su ai gi apamba democratic oi ba vote mayam library gani politically mayam library gani democratically nati adu gi puna maksing do noi muna tho thamakana khoi mi machine kamai tona hingminaga dagi adu ga kamai tawdana khoni yamna thuna ai gi pami ba yum do changa kan da tangu laitana lakadage habdu da aina focus tawni magi adu mayam da wara pa lai habdu ai kuire ai ga maga chakane habase adubo ai je amuk mapanda chaluba adagi halakpada amuk kuiba adagi amuk lok thunga numi tarani hena leirure adu ngasi je independent doni husi choi lok thungi lok chen dakti khara ai gift war mane adum lok ke pi lere aduna aing mu khar thakan ba ije thengna aduna lok se thunga ju thungna ngasi di akhoi miyam ba habasi yamna nungai ba moment amana awa tara kaw ya hene aduna awa mayam leiruga su ngasi je akhoi gi india aduga manipur yauna adu manipur ke de sengwadi 14 da rang legra adu indian union de khona tillurabani na akhoi india ge leibu process celebration je pangthuk pas ta mayam je puna nungai na khoi wa wahi amata warsu nungai buduna phongdo ga awa mayam ju kauna bagi khoi seda lakpa adu lon na ningkha tamba numista khona na hawai pangthok kane na khalamba haibadi kari no awar apa leibu aina loi pibadi ngamanate adu ai ngasi hawdok chari sina akhoi ngachai akhoi gi ka ise sing amana habi ge pudamak to adusu kanoni koi tamo borjen dusu ai ga phauna bani ma se samina je na habidi matang samin chana dabadagi ma se lakta bani na ai sengtok charam ge ate ate gi khangdre ai ma ga ma gi constituency oina pudak tawani ai ga ma ga phauna bani hana su phauna bani aduga ngasi su phauna bani du ma je mapanda ma ge treatment na magi chatle na harakodagi ai ma gi club ki lekai gi su leram gani chhaida moi su yamna dum lekai gi oina tawbi na hai aduna ai club ka kari ga tawr ma ge dum la chalaga na hai bani maina dum sengtok charam ge ma gi tang gi di te gi di ai thodo pa phone jetre aduna akhoi saida ama ma ge am khan bi ga no anything award pa adum hai bi yu lairiba mla jing su ma ge jaga da wa ba loi leine bani na madu ku bangam no hona ba atai da hai do kwa ngamam da su yai aduna mai aphaba oina khansi adu moi su moi ngam da da gi ne na moi award pa lei ba da gi ne na khan do ga ai khoi nga si la isai da to pai mla jing ju loi coordinate tawge aduga no kono ki awab jo sarkar na su piram gani honorable governor na yam kanna koi pis hanjalak na su tawri aduga center gi union government na su yam kanna tawri sidi loina ma kawra khol tawri pura maksing ja aduna ingdhara e hujikti ingdhara ko sida mapung phana inghong na ba ma de mapung phana changthok jingjin yana ra matung da akoi puna makse shanti le kana lakada bani na madu dai cooperation mayam su pibi aduga akoi anything award pa leba puna maksing ja kono war ra kanda ko democratically oi ba khomong da koina demand tawsi government da oro amada oro koi MLA topana tenga si leiri akoda khangan biu ate ate ni tawdru so ai initiative lawjege aduga lon chaida wangjingi da nahan so ai yum da noma group amada sum pangi di inabadagi ai interaction tawsi na moina chu yabi da badi lakhibadagi akoi busi governor da che thadana koi mayam ama du governor su yamna prom action oina tawbira kusi mayam da khangjen ona aina nahan ai mona copy pirakpadagi ai thajagibani governor su ai ngonda honorable governor su ai ngonda pirakpani akoi mahan thana gibda akoi imphal da leiriba akoi chhatra singgi oibasi chathok chachin da yam wai haidana imphal da education purpose gi akoi na leiriba kano ma pi haidana kano gi hostel facility pi haidana IDP singgi akoi kano madu commissioner mari lena bada igre adagi ani shubada akoi bed coursing tawba IDP singgi su jingi sigi su tanja kano hena moido opportunity pi haibagi makoi da harga communication on process da loina mug leibang aktani aduga akoigi leiriba smartphone gumba tablet hujikti online classes si mayam tabunina angang jingji hana piramudu pibi haibu koi haigrabani aduga mana su loimak magi concern secretary kari sta loina makse je ithopir e si copy du seida leirjare aduga akoigi kano je examination fee na haibadi semester fee ngasa haijibido chena akoi loi puthok je adu achauba laiba student gidi angang gidi lai ma khaga de puthona ne koina hona ga adu ngam da ba puising dugi kamai ta budage du free of the course tamhanna bagi koina yam kana haina raga madu honorable governor sumagi mari lenaba kano se implement tawna ba si ibigrabani
अदुगा अखोगी जॉब अपॉर्चुनिटी आईडीपी सिंगदे हेने पिननबा अदुगा अखोई समानदा ने खंगे सिगी नतना अखोगी फाइनेंशियल सपोर्ट एंटरप्रेन्योर सिंगदा हाइबदी हुजी हुजी अखोई सरब साई सपोन साई अदु साई ने हारि सिंगजे फाइनेंशियल सपोर्ट याउदना अदुगा मार्केटिंग की फैसिलिटी लेतना याब नते अदुगा अखोई मयामना साबा मयामदो कलेक्शन ओइना पुल्ला कांदा नोंग फादों निनी फादों हप्ता अमगी ओइना सु अइंगोंदा पिरो मधु आइनने आइगी कोलिक मयामदी योंथोपिगे अदु नोइदा अदुम पैसादो पिरके सुमाइ तौदना मतम खरदे अखोना लेनमिनबा तारे उपाय लेतबदुना अखोने हेक ngamaga सोरम कामकान मंत्रम सोलकांदा अखोन लोय फाव हाइबदी यादबनिना थोक्रब थौदो अमा आई एग्जांपल अमा पिजगे आइगोंदा कयम चुमजबा आइसे चुमना चपसे गारिना तुंगदई थोंपदने आई ख्वांगसे तोको तेको मतमदने फरना होनबा मतमदने मतमदी चंगी अदुना मसी अमोना सु थोकपसु थोनिंगदे अदुगा मसी नुआइतबा थबक थौदोगने आइना सुजामपुरा मतम अमदा 1997 दा पोस्टिंग तारिङेदा हाइरिबा इथनिक क्लास से कुकी पार्टी की मरक तौनदना मोय मसेनगी हानब सुनबद मांगद उखिबदो अखोय यामना नुंगाइगेतबा अदुबा अखोयदसु नुंगाइतबदो मसी थोकपचे मसी अचुम ईश्वरदसु प्रार्थना तौसी खुरमसी हाइजसी निजसी मसीगुम पोसे अमो हन्ना अखोय दशा तारिसे सि ताहनबिदबा हाइदना निजसीना इ थमजगे अदुगा अखोय अते क्लास 10 दगिना 11 दगिना ग्रेजुएशन बाउगी टेक्स्ट बुक पयाम द फ्री द पिनबसु हाइग्रबने अदु हाइ पोसिंग जे आई गवर्नर ना अखोय माइ की मरी लेनबा सेक्रेटरी प्रिंसिपल सेक्रेटरी मरी लेनबसे लोय इग्रे इरिसिंग से समान होय अखोय टाइप तौरकांदा मसीगी से इम्प्लीमेंट होइना थबक होइना हुजिक्ति इ मांगोंदा हाइजरुबदो अखोयना अखोय इबिरकपनी अदु कमाइ तबदगेदा मखोयदा मखोयना फोन तौरगा फॉलो अप तौरकांदा इम्प्लीमेंट तौरकांदा प्रजादा होइना हाइ पुनमक्सिंग से नारोन सिंग करि सिंग दिसाइ सुदा फंगनबा आई होनगे हाइदना आई सीएससी समाधान पिरकपसे सिंग मतंगदा हैपे ब्रेक अमा तौजबने अदुना कैसु मतम लौजरो मैम जुवानबनी ngasi dum wari su emotional su oirongani aina si panbada adubu nungai bu minina emotional kauthoga ladu amam kari kai su athum baju chaminarga athum chaminabje nungsinai hai session nei hai adu torokanda halaman haram wa su illaga akhoi mayam da kai keno pochai khara ai pijeramge angang sing khara kono samanda khandok piro adu ima tara mu kai mu khandok piro aduga kari cycle pigadabdu hana pirasira cycle do cycle ani do pusalo la आइगी लमदेंगदा अमा खतंग पुरो आइगी दी समान दो वैना नत्रगा आइगोंदा इंटरेक्शन दने फंगबा पाउदो आइने ngमजब खरा तौजबनी आइने लोय ngमबजु नते आइने जा हाजगरे लाओ लो साइकिल मकू साइकिल तोंगदब तु लाओ ने तोंगलगा ओल ऑफ द चंगोने अदु तौसे अदुना फर्दर मखा ताना पुलपकी ओइना कलेक्टिव ओइना तौरगने कमाइ तौसिगे तौसे आई खुंदगी वारी नतना अदुगा सिदी समानदना अमखक पुबिरो हाइबगे आई ngarang ma adum leiragane ai mangonda piramge tawni ama mari ni leibado krai kai deno ai de khangdre si nangna class kya da on chatoi ba class 9 na hamu khoida la khoda proposal piram madura samanda sibo mar nang lo de oh phare cho se pairo ko che somde yong ne ai ko ba ku si nang thaujan mangong gadra pairo ko thaujan go dana cho si ya bre am cho mongolo yare na somde injal lo si character si kedang into ma injang ngro nang mapan tau gera adagi kano jing do bright jing do puro sidai da puro अखोई ने हजिक पुरकपचे ब्राइट सिगी समानंद काले समानदना पिरकपगी फॉर्मेशनगी मतुंगिना ब्राइट सी 100 liters की निको इसिंग हाफकेरा सिंग हाफकेरा भी हाफकेरा कइनो म तौरो अदना नोय सिनि निगो प्रपोजल ने अपामनी आइगदि समानदना चनी का कुंथरा हाइबदु आई अमगुम सिथर मसुनो चई चनी कुंथरा मथै पुजरामनी आई गना क्या पिदोन मोदना सोम द क्या पीने अदुदी नंग येंगो सेदा लाओ मी खरा लाओ सी आई पीरगे लाओ से मखुम पुरो आओ सी पुरो इमा तरा इमा नते से इमा अहनोय बतरा मंगा मा खरा नहा मयाय ओरबदा मंगा मा तरा खंदो लोय म पिउ देंग मोन सिसि लौथो से
ใช่ครับ ब्लॉक 1 की मशनाम सरोजनी देवी तोइजम बोरनी देवी तखेलंबम इनाउबी देवी अहुम जाना थोपिरो फंगबा लोई फंगनी को अखोई सार जिमा की सकदो भया मन मरम ओरकांदा सागी खुद के हान मपी कनो तो ओरदो अदे ब्लॉक 2 दगी खांगेमबम ส้ม मैपा ปอรอกันเนาะกันเนาะ मयांग लंबम कैना มันเลยส้มปอรอ उखरमबम मैपाकपी ชื่อมาทั้งทางกันเลย अदुगा गैलरी ब्लॉक तगी मियोय होम अमतगा कौथोसगे निथौजम सनान बी लैमा नावरेम माइमू सेरौगी เชสิโลโท अदुगा लुक्राम कुंजलता हारिबा मियोय मापनजी अखोगी सागी खुतगी हाना बिहलम मतुंगदा मखा ताबदे अखोय कमिटीना अदुम यजरनी ชิโตโร सागी जोचिनबा खरा लेबन मरम ओरकांदा มาคุมตัวแล้วก็ยามแบบนี้นั่งอยู่ใหญ่อันนั้นก็มีนั่งอยู่ सूर्यको जिकी मियोय मापनदो งาคุยอันนี้ฟังก็พักกัน मिंगदो พวกไทยเดียว अमुआना लाउथोजरो हाबा สิโลโทสิโลโทสิมาคุมปรอมาดิบลูอันนี้ยังกันเนี่ยงางอันนี้มาปรอ Terus nipan mata cuma jari sore ka Lah. ada peti sore. กันนานมิงเอามาเก่าโทใช่ Ini sore ชมทำอะไรเนาะอ้าวเสียชมดะเสียชมดะเสีย ไอ้ยามฮาราวีจะเฮียนี่เลยก็จะจีบปามบ้ามแล้วค่อยจียังบินได้ยังบินจะประเดี๋ยวจุกชีจานละก็มาจริงเยอะว่าละปาหังบินต้องใช่ไหมทำอะไรจะแก้มน้องไอ้มาพาวิน้องไอ้จะ เสียงอาชีพนิงขาตำมันมิสเน่ลอยนิงขาตำมาดำนี่คุยเรื่องเองมั้งโช่ลอยบักหันเดลดำนี่ลอยบักเรากันนะเราเสีย ini mai pakpi เสียไปรถกันฮะเสียไปรถก็เสียดักเนี่ยไปวิเราเอามาหล่อเสียชมได้ยังชมได้ยังสิงหาโปโก้พัฒนาโอ้เห็นนั่นดูปีก็มาใช่ดูเสียกันว่าเห็นนั่นแล้วนี่ปีก็สมมติว่าเก็บดูปีก็เสียหับเจริญไปรอจำมันเลยใช่เชื่อรู้ได้เลยป่ะจำมันใช่หับเจริญป่ะ mayam program share to biramo comment section da share to bi hai na comment section da biramo to ka mayam program da share to bi matam da relief camp da sumaina mateng pang ba yai hai magi mayam na adum atopa mafam sing da su mi sing da su น่าฮักครับ khangan doi ni ko ชมเด็ก Yam nuajar nga sidi sumana matong kaya gi mamang dang ngajar ko nga sidi yam nuajar ba phaude wana su le le lak เล่นเลยลาวน้ำเล็บป่ะเสียไปรอชัวร์บ้าเสียชัวร์บ้าลาวนี่ลาวเสียมิงกงทุกตัวเสียยาวนะดรอยาวเลยไอ้น่ะไม่เห็นเลยกูได้พี่กูกันนะเนาะเสียใช่แต่อันนี้เลยสิพี่โทมาแกเขาก็รอกันนะเนาะเช่กันนะเนาะเขาก็รอนี่อันนี้โทรอันนี้รอสิลอยปีนี่เช่
에이 야래 세 좀다 야래 라오 엄마가 라오 라오 세 야래 거 그노도 텍스북 제 하 라두 수프로 anh nói thế anh nói tra con phi mà xí lao pareng leng alo lao thế mà pa anh đây xin cái ông đây cái nó xong kira jadi sigi di situ lagi sigi apa mah moi dia bright am tapi dia na moi ani piram sih ada tu jo moi degi nuai rồi si mana degi pira bang lao situ pareng lep lao thôi lao se mathang line ani tho line tho se lepo lao pareng lepo lo kano lo tho se lepo se masa tu silo se silo masa nang silo sino kunang khoi mamang lepo ke la thobi la somda la se lepo se masa ma tu silo hey macha cha thobi la suara kram poro, kagak saus ini lepo, poro angang indo, lepo boy pirani, saya kalau su poro mithai tu mah hang toro, saya, nang saya pada ni iro ko, saya, ay kan apa, mai masa api biram dong ni, saya payo lu semana kolu, oh. Ako wali. Ladu jipi tu ini. Ladu suwali. Pulam lepu. Lepo layu. Se. Mathoi si kolo yang katra. Se si kolo thobi. Maning de payo. Se. Kolo. Karai se kolo. Se. Lum mani. Se thobi kolo ladu wale ko independent ki se langa de somda se pini langi lepu se ladu wali acha por wale ko acha por ja ke dawni se thobi se kana wali maning de thobi em se thara mane se thobi se se acha pocha ke dawnu wali se payu chana ganu se nang wali ba se kai le re se thobi pairo thoba nang gini ne se lepo chakinu se kana wali ako le loi phangni se awat pa payo se piro se thobi se kana wali awat pa kana le se payo ako se awat pa le ba se kana wali se wali Suraba se piro se songi watra thôi lore ko se nang kana wali nang se masaki se piro se
Laure, ma Laure. Se, ladu pira ke se. Se. Yeah, charo, ada charo. Se. Pomo, se. À, xe thôi bị mà sao lấy đây xe khoai mà cha xe xe paro pai tao đi xe thôi bị xe pai ba xe lại phong dria lại nete boy phong abo kiro xe phong abo là du phong abo xe là du phong abo xe lao chôm thô lo xe apang thô xe ha xe notebook cái nó cái xe nâng phong abo xe cô lu cái sai cây liều đây ra đây nâng thô thôi bị xe sao ba xe नहीं फंग दरी बा से पायो चौबी से nào nè nói textbook फंग बा फंग दरी à phi से mỗi học nó textbook से ngã không có gì से notebook फंग बा 너무 방아봐. 세. 네. 랑 방아봐, 세. 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 짜짜로. 자. 저기 자. 저기 보이려게. 아마 자. 자. 아마 로. 시시는 tay thuốc tay giả rồi. Rồi đấy có khối à? Ở đây thì si mi cam bia mi, nãy thì à xong đó chui lấy rồi, qua lâu đi bỏ. Cam lấy vài cái. sẽ khá phiền mà cái chứ. Han chính chứ. Sẽ ngay sẽ đi independent na chơi. Cái nó sẽ tụm cho horo. Sẽ cái lúc kia sẽ tụm cho rồi đó. Cái lúc về làm cái, ai na. Aku làm mình làm gì sao rồi? Gì sao rồi? Sẽ. War này, war này. Sẽ. Chalo. Very good. Sẽ. Chalo.
가토. 찌우. 세. 마마게 줄러로 세. 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 난 보이 와 라오라 봐. 세. 이찬 PD. 까이 착래. 꿀 착래. 세. 나티 그노 또세. 그노. 까이 레그래. 사만다 라오요. 나코 그노 또세 사만다 모이게 라오로지. 아코이 또로 kum지. 피라마게 코. 사만다 라오요. 세. 봐요. 세. 세. 나한테 수마이 또로 사만다. 그야 이엔 그래 그야 너 탐문거도 타는 뭐봐. 로래. 추래. 아들이야 손부로. 원하더라 좀 먹거나 또 오시고. 세. 미ठाई도 필요. 세. 신우이 레퍼징도 아이창 거 파르다는 왜 얘너로. 얘로. 아무나 얘로 거. 아범 먹게 얘로 먹게나. 세. Yes. 세. 람나지. 세. 세 마닝기도 방들 남나로 못한 남나로 사만다 ꯂꯩꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯗ ꯑꯇꯩ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯆꯥꯛꯊꯨꯡꯗ ꯃꯔꯐꯨ ꯅꯠꯇ꯭ꯔꯒ ꯆꯦꯡ ꯈꯔꯒ ꯄꯤꯕ ꯈꯔ ꯌꯥꯎꯅꯔꯦꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯐꯪꯗꯅ ꯂꯩꯔꯤ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯗꯤ ꯂꯩꯇꯕꯅꯤꯅ ꯑꯅꯥ ꯑꯌꯦꯛꯇ ꯀꯩꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯦꯡꯅꯔꯒ ꯂꯩꯔꯦꯕ ꯑꯗꯨꯅ ꯃꯣꯏꯁꯤ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯆꯠꯄ ꯀꯥꯡꯕꯨ ꯈꯔ ꯑꯃꯗꯒꯤ ꯃꯄꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯜ ꯁꯥꯔꯒ ꯌꯣꯟꯕ ꯖꯒꯥ ꯂꯩꯅꯔꯒ ꯄꯩꯁꯥ ꯈꯤꯇꯪꯗꯁꯨ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯅꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯆꯥꯛꯊꯨꯡ ꯐꯪꯅꯅꯕ ꯍꯣꯠꯅꯕꯁꯨ ꯍꯣꯠꯅꯔꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯑꯗꯨ ꯁꯥꯔꯅꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯕ ꯃꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ 이거는 이거는 비기로 CM 오이나 가르치고 이제 뭔가 거의 나오는 집중이 되게 잘하잖아. 그래도 거의 야기도. 너희만들 방법이 알아. 그랬다. 많이 보이나. 거의 야기도. 나는 또 이제 아예 자기도. 보이나 내 이거는 वही वो पुत्र मरीज पीस का एकदम वायलेंस हो गई हो रही नहीं तो वायलेंस तो हम लोग नियम होता है ना अपन मखों खुदा बुझा गई वायलेंस पीस से प्रकार है आई की हमारे काम हमारे का वावले पूरा कोई नहीं गई तो वावले तमाम हमारे नहीं चीज को थावन नहीं की कोई हुआ है कुछ हुआ है तो वो कमाई तो कमाई तो प्रॉब्लम नहीं से काय देना तो का हम अंदर लाल का पीस का फोकस होगा वो कमाई तो ले जाने लगी इसके तो का काम ना कोई ना करी करी के तो वो क्या है सुनो ना का तो ना वो इनकम में से क्या में सब बात इसका बेस्ट है ना ना सारा सी होगा ꯊꯧꯕꯥꯜꯒꯤꯗ ꯔꯤꯂꯤꯐ ꯀꯦꯝ 3 ꯂꯩꯌꯦꯕ ꯁꯥ ꯔꯤꯂꯤꯐ ꯀꯦꯝ 3 ꯃꯨꯛꯁꯦ ꯄꯩꯁꯥ
ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯑꯣ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣꯅ ꯑꯩ ꯂꯥꯛꯄꯗ ꯁꯨꯃꯥꯏꯅ ꯈꯟꯅꯕꯤꯕꯅꯤꯅ ꯑꯩꯉꯣꯟꯗ ꯁꯤꯁꯤ ꯈꯔ ꯒ꯭ꯔꯨꯞꯇꯨꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯗꯤꯁꯤ ꯀꯅꯥꯅꯣ ꯁꯤꯒꯤ ꯀꯩꯅꯣ ꯍꯅꯥ ꯀꯥꯃꯩ ꯍꯅꯥ ꯀꯥꯃꯩ ꯀꯩꯅꯣ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯃꯣꯏꯒꯤ ꯅꯨꯄꯥꯒꯤ ꯅꯝꯕꯔ ꯌꯥꯎꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯌꯥꯎꯗꯦ ꯌꯥꯎꯕꯤꯔꯣ ꯑꯗꯨ ꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯛ ꯐꯪꯉꯝꯃꯕ ꯍꯥꯏꯗꯤ ꯆꯥꯛꯐꯪꯅꯤꯅ ꯇꯧꯔꯤ ꯑꯉꯥꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯈꯔ ꯁꯤꯖꯤꯟꯅꯗꯧꯕ ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛ ꯁꯞꯄꯣꯔꯠ ꯑꯣꯏꯕ ꯁꯥꯔ ꯁꯥꯔ ꯅꯝꯕꯔꯁꯦ ꯍꯥꯏꯖꯔꯛꯎꯔꯥ ꯁꯥꯔ 8730 822 555 हेलो हाँ हैप्पी इंडिपेंडेंस डे नाहक डीसी ओए हाये थबाल के चुमरो आई सिगी कोदों कॉपी के ने सिगी कनोसे दा रिलीफ कैंप दे लाये बको आई ब्राइट के मो कई मोबाइल ngam जब ब्राइट दिबेदन मिस्ते दा एपी बने वेलकम अदो होय होय सिदने आइना पामे से मुकुय सुम डिस्कशन तो हम मतलब मुकुय आइना सुम कनो द कमन पोट खरदा सुम फोकस पिनिंग बा हाइबदी अते अते मैम हारगसु अमद पीबा अमद पीबु ngam अदो हुजिक्सी कनोनी अखोगी अते अते इम्फाल की समति वेस्ट की डिस्ट्रिक्ट की अपोइब लेरिबा आईडीपी जिंगी लेबजिंग द नोम तो बचाम चाम साब माले अदो आउटसाइड दी फैसिलिटी जे अदु फंगदबा माले बको अदो मोइदो ऑप्शन अमा हंगा पीसिरा बिकॉज इन केस मोइ चाना बदि अमा मगी लेनरबा यावबनिना मोइना हाइसिना लाइंग बला को कोदा पैसा सु पाम चाम चनी बो पाइ दबनिना मोइ चतो चिन याम वाइ अदुना मदुगी सु गाइन मोइना नतबिदा इन कनो दा अदु अमतंग मोइ खनरो मोइ कन्वेनर के मयाम मोइ अपाम दुना तुगिना पोट पियो हाबदुना पोट पिदिग्रो पोट पिगनो हाबदुना मोइ केस तो तोरगना गाइन नतबिदा तोरगो मोइ दे हाले अदो अदो नंगने दिसी ओरबलिना नंगे ऑथोरिटी वराय जो हाइबु या देगा हो जादे आइदि नमोना सुम मानी मयाम पाम को कन्वे तो बनी अदो आइना तवनि मदु नमोना सुम हाइजे बदि अदना लाना सुलो बुनो अदु सरपनि नल नो गतंग नंगे एसडी ओरा कनारो साइ कंसर्न थामिरो कनारो मी क्याना पामरो क्याना पामनबनो हाइबदो अदु बिदो सिग्नेचर ओरगना पामदबदुना अमदुना पिकिरो पामदुना काइमन पाइयो को तुम्हारी तो गिरो को अदर नंग ताउरे ना वो तब फोन तो गिरो को जस्ट फॉर माय एक्नॉलेजमेंट दी हां थैंक यू यान माय जरा कार अखोई सिगी स्कूल द यसिंग से थोड़ा थोड़ा तम नहीं गवर्नमेंट स्कूल से तम प्राइवेट तम ना मुझे तो इधर क्या नो अला दिल है म्यूजिक की के नो ददी वाक्य की टू माइंड तो अदन नसरी का बो यावरी अदना अनांग मचा अदना ओइजरगसु नसरी युदि सान साइकिल को के तो बिरगदी मैं अदो आई ज्वाइन तो एक्सरसाइज तो लगना कोई तो काम जो student second problem of the go the second program ama saudi second ama period na awat the this student ko among ki tawum si apo si ko la ko na na among la ko na na ayo ai ga me degi oiro adagi ai ko to re si sarga ai no de pi ya o ben je ba pesu kana se da mulai ke ko le ana ki ya je
ꯑꯗꯨꯒ ꯁꯤꯗꯅ ꯑꯩ ꯀꯩꯅꯣꯝꯇ ꯈꯜꯂꯛꯀꯦ IDPꯁꯤꯡꯒꯤ ꯍꯦꯜꯊ ꯀꯥꯔꯗ ꯄꯥꯏꯅꯕ ꯌꯥꯎꯕ ꯌꯥꯎꯋꯦꯕ ꯂꯣꯏ ꯄꯥꯏꯔꯕ꯭ꯔꯥ ꯌꯥꯎꯕꯁꯤꯡꯗꯨ ꯀꯩꯒꯤꯅꯣ ꯊꯥꯗꯣꯛꯁꯤ ꯍꯥꯏ ꯀꯣ ꯗꯔꯀꯥꯔ ꯂꯩꯕꯗꯤ ꯍꯦꯜꯊ ꯀꯥꯔꯗꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯃꯇꯝꯗ ꯑꯅꯥꯕ ꯌꯥꯎꯋꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯑꯗꯨ ꯅꯣꯏꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯕꯁꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯔꯣꯏ ꯁꯄꯣꯖꯤꯡ ꯀꯩꯅꯣꯁꯤꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯨꯅꯤ ꯀꯩꯅꯣꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯀꯔꯤ ꯋꯥ ꯑꯝꯇ ꯇꯧꯕꯤꯔꯨꯅꯨ ꯑꯩꯅ ꯉꯁꯤ ꯉꯥꯡꯉꯤꯁꯦ ꯔꯥꯖꯅꯤꯇꯤꯒꯤ ꯃꯆꯤ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯉꯥꯏꯈꯣ ꯍꯥꯏꯖꯒꯦ ꯍ꯭ꯌꯨꯃꯤꯅꯤꯇꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯎꯠꯀꯗꯕ ꯕꯦꯕꯥꯔ ꯆꯠꯅꯔꯣꯜ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯩ ꯀꯩꯗꯧꯅꯤ ꯁꯤꯒꯗꯣꯏꯅꯣ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯉꯁꯤ ꯁꯤꯗ ꯂꯥꯛꯑꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯔꯁꯨ ꯑꯉꯥꯡꯗ ꯄꯤꯖꯔꯝꯕꯗ ꯁꯤ ꯈꯛꯇꯅ ꯂꯩꯍꯧꯗꯣꯏꯁꯦ ꯑꯗꯨꯝꯕꯗꯣ ꯃꯌꯥꯝꯅ ꯈꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯐꯃꯤꯟꯅꯅꯤ ꯑꯗꯨ ꯉꯥꯏꯈꯣ ꯅꯣꯏ ꯁꯥꯎꯅꯤꯡꯕꯒꯤ ꯇꯦꯟꯁꯟ ꯂꯩꯕꯒꯤ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯗꯣ ꯆꯨꯝꯃꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯑꯗꯨ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯈꯪꯃꯤꯟꯅꯔꯀꯥꯟꯗ ꯈꯥꯡꯕ ꯌꯥꯕ ꯆꯍꯤ 2 ꯍꯦꯜꯂꯦ ꯊꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯤꯁ ꯂꯥꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯝꯕꯤ ꯍꯥꯡꯅꯕ ꯈꯣꯠꯅꯕ ꯂꯩꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯁꯤ ꯂꯩꯔꯤꯕꯁꯨ ꯑꯗꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯨꯅꯕ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯏꯟꯅꯔꯒ ꯂꯥꯛꯏ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯤꯇꯪ ꯈꯪꯕꯤꯔꯒ ꯇꯧꯕꯤꯌꯣ ꯑꯄꯦꯟꯕ ꯄꯦꯟꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯌꯨ ꯄꯦꯟꯗꯕꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯁꯤ ꯍꯣꯏ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯇꯧꯖꯒꯦ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦꯕ ꯁꯤꯗ ꯑꯗꯨ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯃꯣꯔꯦꯗ ꯂꯥꯟꯒꯤ ꯃꯃꯥꯡꯗ ꯇꯦꯛꯄꯅꯦꯕꯀꯣ ꯑꯗꯨ ꯊꯥ 3ꯀꯤ ꯔꯥꯁꯕꯤꯍꯥꯔꯤꯅ ꯌꯣꯠꯁꯦ ꯍꯥꯞꯄꯤꯔꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯇꯥꯟꯅꯕ ꯀꯥꯟꯗ ꯔꯥꯁꯕꯤꯍꯥꯔꯤꯅꯁꯨ ꯁꯤꯗꯤ ꯁꯤꯗ ꯇꯧꯕ ꯉꯝꯃꯔꯣꯏꯅ ꯍꯥꯏꯌꯦꯕ ꯀꯩꯅꯣ ꯁꯤꯒꯤ ꯖꯃꯥꯟꯗ ꯁꯤꯒꯤ ꯇꯧꯔꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤꯁꯦ ꯑꯣꯄꯔꯦꯁꯟꯒꯤꯁꯦ ꯌꯣꯠ ꯍꯥꯞꯄꯛꯑꯦꯌꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯉꯝꯃꯔꯣই ꯍꯥꯏꯁꯦ ꯀꯩꯅꯣ ꯂꯧꯊꯣꯛꯄꯒꯤꯔꯕ ꯌꯣꯠꯇꯣ ꯌꯣꯠ ꯂꯧꯊꯣꯛꯄꯒꯤꯁꯦ ꯀꯩꯒꯤꯅꯣ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯥꯏ ꯗꯤꯇꯦꯜꯗꯣ ꯅꯪꯅ ꯗꯤꯇꯦꯜ ꯄꯨꯔ ꯂꯥꯛꯑꯣ ꯑꯩ ꯂꯧꯊꯣꯛꯄꯤꯒꯦ ꯑꯔꯥꯏꯕ ꯄꯣꯠꯅꯤꯀꯣ ꯌꯣꯠ ꯄꯨꯔ ꯍꯥꯞꯈ꯭ꯔꯒ ꯂꯧꯊꯣꯛꯄ ꯌꯥꯗꯦꯁꯨ ꯀꯩꯅꯣ ꯂꯧꯊꯣꯛꯄ ꯌꯥꯅꯤ ꯑꯣ ꯑꯗꯣ ꯅꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯊꯣꯛꯄꯤꯒꯦꯕ ꯆꯍꯤ 3ꯀꯤ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯁꯤ ꯄꯨꯔ ꯂꯥꯛꯑꯣ ꯗꯤꯇꯦꯜ ꯀꯩꯀꯩ ꯆꯦ ꯆꯥꯡ ꯄꯨꯔ ꯂꯥꯛꯑꯣ ꯑꯩ ꯂꯧꯊꯣꯛꯄꯤꯒꯦ ꯑꯩ ꯗꯥꯏꯔꯦꯛꯇꯔꯗ ꯍꯥꯏꯔ ꯂꯧꯊꯣꯛꯄꯤꯒꯦꯀꯣ ꯑꯇꯩꯗꯤ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯒ꯭ꯌꯥꯁ ꯑꯃꯃꯝꯗꯤ ꯒ꯭ꯌꯥꯁꯇꯤ ꯎꯖꯣꯂꯥ ꯌꯣꯖꯅꯥ ꯍꯥꯏꯗꯅ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯐꯪꯉꯤ ꯅꯣꯏ ꯑꯗꯨꯒꯤ ꯂꯩꯕ ꯄꯣꯠꯇꯨꯗ ꯐꯦꯃꯤꯂꯤ ꯀꯦꯇꯥꯒꯣꯔꯤꯗ ꯆꯟꯕ꯭ꯔꯣ ꯃꯣꯏꯕꯣ ꯁꯤꯗ ꯑꯃ ꯇꯧꯕ ꯌꯥꯏꯕꯀꯣ ꯃꯃꯥꯡꯗ ꯏꯝꯐꯥꯜ ꯏꯁꯅ ꯇꯧꯕꯤꯈꯤꯕꯗ ꯃꯣꯔꯦꯗ ꯂꯩꯍꯧꯕ ꯑꯩꯈꯣꯏ ꯒ꯭ꯌꯥꯁꯀꯤ ꯀꯩꯅꯣ ꯄꯥꯔꯠ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯑꯗꯣ ꯇꯧꯕ ꯅꯪꯅ ꯃꯇꯝꯗ ꯆꯦꯟꯕꯤꯔꯒ ꯁꯤꯒꯤ ꯀꯟꯚꯦꯅꯔ ꯂꯩꯕꯤꯁꯦꯀꯣ ꯁꯤꯒꯤꯁꯤꯡꯁꯦ ꯂꯤꯁ ꯏꯈꯠꯂꯒꯅꯦ ꯀꯗꯥꯏ ꯖꯒꯥꯗꯩꯅꯣ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯍꯥꯏꯕꯗꯨ ꯇꯧꯔꯀꯥꯟꯗ ꯔꯤꯄ꯭ꯂꯦꯁ ꯇꯧꯍꯟꯖꯒꯦ IOCLꯅ ꯄꯤꯕꯒꯤ ꯄꯣꯖꯤꯁꯟ ꯂꯩ ꯅꯠꯇꯦ ꯍꯥꯟꯅ ꯄꯥꯏꯕꯗꯨ ꯆꯞ ꯃꯥꯟꯅꯩ ꯅꯠꯇꯦ ꯌꯥꯅꯤ ꯉꯥꯏꯈꯣ ꯀꯩꯅꯣ ꯌꯥꯅꯤ ꯁꯤꯒꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯥꯏꯗꯩꯅꯣ ꯃꯐꯝꯗꯨ ꯂꯣꯀꯦꯁꯟ ꯑꯩꯈꯣꯏ ꯊꯤꯗꯣꯛꯁꯤ ꯍꯥꯟꯅ ꯄꯥꯏꯔꯝꯕ꯭ꯔꯥ ꯀꯥꯏꯔꯝꯕ ꯂꯩꯔꯒꯅ ꯀꯥꯔꯗ ꯄꯤꯌꯣ ꯀꯥꯔꯗꯀꯤ ꯅꯝꯕꯔ ꯄꯤꯌꯨ ꯀꯥꯔꯗ ꯂꯩꯇ꯭ꯔꯒꯁꯨ ꯅꯝꯕꯔꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯣ ꯍꯥꯏꯁꯤ ꯔꯤꯐꯤꯜ ꯇꯧꯕꯒꯤꯅꯦꯕ ꯑꯍꯥꯡꯕꯗꯣ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯍꯥꯡꯕꯗꯨꯗꯤ ꯑꯩꯅ ꯋꯥꯏꯔꯒ ꯄꯤꯕꯗꯤ ꯉꯝꯅꯤ ꯑꯗꯨꯒ ꯂꯣꯏ ꯌꯦꯟꯕꯗꯤ ꯉꯝꯃꯣꯏ ꯑꯩꯅ ꯋꯥꯏꯔꯒ ꯅꯣꯏꯅ ꯔꯤꯐꯤꯜ ꯇꯧꯕꯤꯕꯩꯗꯨ ꯑꯩꯈꯣꯏ ꯇꯧꯕꯤꯒꯦ ꯑꯗꯨꯒ ꯑꯗꯨ ꯌꯦꯡꯅꯕ ꯇꯧꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯅꯠꯇꯦ ꯇꯧꯕꯕꯨ ꯑꯩ ꯑꯣꯏꯔꯛꯑꯅꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯌꯧꯖꯔꯒꯦ मागी जीपे जीपे सारा तो जीपे आई अखोजे नाको ने अखोई मसेन से असीसी अमक यमगे नतना अखोई 1949 दे इंडियन यूनियन निमदिगे अखोई सी इंडिया नते हाबे यारोय हो मना इंडिया की चनगी दो अदुई खेना लाथो लेरगदि अखोई काना बुद्ध फंगरोय आई हाजि मी मखा पोनजी नरग मिगोन नफसी हाबे नते वांगांग लो खरना दुंगांगे सेदा अखोई से सुमाइना पीपल की मैंडेट की ग्रबोइना कयम तौदेना अखोई सरकार हेना अखोई सेमने दु प्रजा के हेना तौनी तौबदबु इरान दुना कंजेल लपदगी कोई सरकार लेने मतो कोई तोथो का प्यार तौलगना इंगा यो लाई पोसिंग से
ꯑꯗꯨꯒꯤ ꯁꯔꯀꯥꯔꯒꯤ ꯃꯦꯗꯦꯟ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯁꯦꯝꯃꯒ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯄꯤꯁ ꯂꯩꯇꯅ ꯁꯔꯀꯥꯔ ꯁꯦꯝꯕ ꯌꯥꯕ ꯅꯠꯇꯦ ꯄꯤꯁꯇꯨ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯑꯃꯗꯤ ꯉꯥꯡꯊꯣꯛ ꯉꯥꯡꯁꯤꯟ ꯂꯩꯔꯒꯗꯤ ꯂꯣꯏ ꯐꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯃꯗꯒꯤ ꯂꯥꯛꯏ ꯄꯣꯠꯁꯤꯡꯁꯦ ꯄꯦꯔꯤꯐꯦꯔꯦꯜꯗ ꯂꯩꯕꯁꯤ ꯂꯣꯏꯅꯃꯛ ꯆꯪꯕ ꯌꯥꯅꯅꯕꯁꯨ ꯁꯔꯀꯥꯔꯅꯁꯨ ꯃꯇꯝ ꯄꯤꯈ꯭ꯔꯦ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯗ ꯊꯥꯖꯕꯤꯌꯨ ꯑꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯤꯌꯣꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯟꯅꯔꯒ ꯑꯗꯨꯝ ꯂꯩꯁꯤ ꯊꯣꯛꯈ꯭ꯔꯕ ꯊꯕꯛꯅꯤ ꯊꯧꯗꯣꯛꯅꯤ ꯍꯟꯖꯤꯟꯕꯗ ꯃꯇꯝ ꯆꯪꯒꯅꯤ ꯆꯪꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯆꯪꯒꯅꯤꯅ ꯑꯗꯨꯝ ꯇꯨꯝꯃꯒ ꯐꯝꯃꯒ ꯆꯥꯔꯒ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯤꯕ ꯌꯨनिꯌꯟ ꯒꯚꯔꯟꯃꯦꯟꯅꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯔꯤꯕ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟ ꯂꯤꯖꯦꯟꯗꯒꯤ ꯑꯩꯈꯣꯏꯒꯤ MLA ꯃꯌꯥꯝꯁꯨ ꯍꯣꯠꯅꯗꯕ ꯅꯠꯇꯦ ꯃꯐꯝ ꯃꯐꯝ ꯂꯩꯕ ꯆꯤꯔꯥꯏ ꯂꯩꯁꯦ ꯑꯗꯨꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯄꯗꯨꯅ ꯇꯣꯉꯥꯟꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯂꯦꯛꯇꯤꯚꯂꯤ ꯋꯥꯈꯜ ꯃꯥꯟꯅꯔꯒ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯄꯤꯁ ꯂꯥꯛꯍꯟꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯤꯁꯐꯨꯜꯂꯤ ꯑꯥꯗ ꯆꯪꯉꯒ ꯂꯩꯅꯕ ꯍꯣꯠꯅꯕꯗꯣ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯁꯤꯁꯦ ꯑꯩ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦꯀꯣ ꯁꯦꯟꯇ꯭ꯔꯦꯜꯅꯁꯨ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯆꯜꯂꯤ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯈꯪꯕꯤꯔꯗꯤ ꯐꯗꯧꯅꯤ ꯑꯗꯨ ꯈꯪꯕꯤꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯅꯅꯦ ꯃꯤꯑꯣꯏꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯊꯣꯛꯄ ꯈꯣꯠꯄ ꯑꯃ ꯂꯩ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈꯤ 93ꯒꯤ ꯊꯧꯗꯣꯛꯇꯤ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯌꯥꯝꯅ ꯎꯅꯕ ꯉꯥꯛꯇꯅꯤ ꯁꯤ ꯂꯣꯏꯅꯃꯛ ꯈꯪꯈꯤꯅꯤ ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯑꯩꯅꯁꯨ ꯃꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯃꯤꯑꯣꯏꯕ ꯑꯁꯤ ꯄꯣꯠ ꯑꯃ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄꯣꯠꯇꯨ ꯊꯕꯛꯇꯨ ꯐꯦꯜ ꯑꯣꯏꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯄꯣꯠꯇꯨꯗꯤ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯍꯦꯟꯅ ꯍꯣꯠꯅꯔꯛꯑꯣꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇ꯭ꯔꯤꯐꯥꯎ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯗ ꯄꯪꯂꯩꯗ ꯆꯩꯔꯒ ꯑꯩꯈꯣꯏꯅ ꯉꯥꯡꯉꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯔꯔꯣꯏ ꯑꯩ ꯉꯥꯡꯉꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯁꯨ ꯃꯣꯏꯅ ꯇꯧꯗꯣ ꯍꯣꯠꯅꯕꯤꯔꯤꯗꯨꯗ ꯍꯦꯟꯅ ꯍꯣꯠꯅꯕꯤꯔꯒ ꯑꯩꯈꯣꯏ ꯊꯨꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯍꯥꯏꯖꯕꯅꯤꯅ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯇꯤꯜꯂꯨꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯊꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯏꯄꯥ ꯏꯄꯨꯒꯤ ꯂꯩꯔꯤꯕ ꯄꯣꯠꯇꯨ ꯍꯦꯟꯅ ꯐꯅꯕ ꯉꯁꯤ ꯑꯐꯕ ꯃꯌꯥꯝ ꯊꯕꯛ ꯇꯧꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯊꯣꯛꯂꯛꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ CSOꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯔꯣ ꯃꯌꯥꯝ ꯇꯧꯕꯁꯦ ꯑꯗꯨꯅ ꯃꯁꯤꯗ ꯌꯥꯅꯅꯕ ꯑꯩꯈꯣꯏ ꯐꯅꯕ ꯇꯧꯋꯤ ꯃꯔꯛꯇ ꯃꯊꯪꯒꯤ ꯅꯦꯛꯁ ꯃꯟꯇꯁꯨ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯗ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯅꯔꯒ ꯑꯗꯣ ꯁꯔꯀꯥꯔꯒꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯁꯨ ꯑꯩ ꯇꯝꯃꯔꯒꯦ ꯀꯔꯝ ꯀꯨꯏꯅ ꯀꯗꯥꯏꯗ ꯂꯩꯕꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯆꯪꯒꯅꯤ ꯍꯥꯏꯕꯒꯤ ꯗꯤꯇꯦꯜ ꯑꯃ ꯑꯩꯉꯣꯟꯗ ꯂꯩꯒꯅꯤ ꯗꯤꯁꯤꯅ ꯂꯩꯒꯅꯤ ꯗꯤꯁꯤꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯂꯦꯕꯔ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯤꯗ ꯌꯥꯎꯔꯦ ꯆꯦꯗ ꯌꯥꯎꯕꯅꯤ ꯆꯦꯗ ꯌꯥꯎꯔꯦ ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯅꯤ ꯑꯩꯅꯅꯦ ꯑꯩ ꯁꯤꯗ ꯌꯥꯎꯔꯤ ꯆꯦꯁꯦ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯂꯦꯕꯔ ꯃꯍꯨꯠ ꯁꯤꯜꯂꯒ IDP ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯔꯦ ꯑꯗꯨꯒꯤ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯌꯥꯎꯔꯁꯤ ꯂꯦꯕꯔꯒꯤꯗꯤ 15,000 ꯁꯦꯜꯐ ꯂꯦꯕꯔ ꯀꯥꯔꯗ ꯕꯦꯅꯤꯐꯤꯠ ꯍꯥꯏꯁꯦ ꯁꯤꯅꯤ ꯌꯥꯎꯔꯕꯅꯤ ꯑꯗꯨꯝ ꯃꯥꯅꯅꯦ ꯁꯤꯗ ꯏꯔꯦ ꯁꯤꯗ ꯗꯥꯏꯔꯦꯛꯇꯔ ꯐꯪꯉꯤ ꯏꯔꯦ ꯁꯣꯁꯤꯌꯦꯜ ꯏꯔꯦ ꯁ꯭ꯀꯤꯜ ꯂꯦꯕꯔ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯏꯔꯦ यार खरा ले वो
나르세 스립 가고야. 손에 연. 나레코 시나레코 아이. 시나레 모양 되나비로. 요요 너를 끊어. 아와르 콜레로 하러 오피르게. 하나님 잘못하냐? 담에 튀게 떠봐. 하나 그것도 문제로. 어디 좀 세워갖고. 그러니까 아들은 아예 볼이 따는 거고. 아이고 볼이 찾아오고 볼고. 대법도 저희에게 노래기 저기 누구 정부 국가 저기 장애인 자비대 사는 또 사비더니 아이들 언제 아이들 정민호 없기는 하이더니 하기 싫으나 왜 맛이 아무나 못하는 사람이 करीब वर्षों में कोई है करीब नहीं घूमते मैं हम हिंदी में हर साल का करीब हिंदी में घूमते तंबंग दबा हाई बंग दबा कुछ नहीं लेकिन अमका थाम थाम पाऊंगे हमारे तुम देगा हम ओ नहीं और के लिए भैया तसी Makan sama lah. Please wear your seatbelts for a safe drive. Nóต้องไม่ข้างบนเดียวอีกป่ะ ไม่เอาไว้ ไม่เอาอีกป่ะ เอามาถ่าย ไม่ข้างบนเดียวमैं हम कोई लमडिंगी रिलीफ कैंप तक मुलाक चली लमडिंग हायर सेकेंडरी लमडिंग हायर सेकेंडरी की ता मैं ना मफम खंगदबा लेरगसु अदम यंगबियु लमडिंग हायर सेकेंडरी की रिलीफ कैंप से कदाई तलेगे है बतो प्रोग्राम से अनि दम नमसन बबुदी आबने दो आइना सुमयामदा हाइदि लाइव यंगबियु मयामदा तत्तनब हाइ तारे सुमाइना मीगी मतेंग पांग बाहाइजे अराइबदी ओइदे वीडियो येंबो मतमददी ngahaktangda hai phangtau tawbai na khanba sima तानब होनबदा दुकान मैम चटलिनी राइट लेबदा व्यूअर सो ऑर्गेनाइज तौबददी अवाबा मोरगनी हाइ तारे अना कोइना कोइसु सिमेट्री सिसु यावजरबनिना हाइदि प्रोग्राम सिदा सुमाइन तौर सिनगी सुमाइन तौर चटखी हाइबदो मैमना खंगहनजगे ना आइना लाइव से थादतबिदा दुम मरक्की ओइबा मैम खंजनिबगी कंटिन्यू तौजबनी लमडिंग कई खेल यो यो याम नहीं को चल तो तंग देश लो चंगी दे तो मतलब ना तो तंग
ꯆꯥꯛꯁꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯌꯩꯊꯣꯛꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯂꯥꯛꯑꯦ ꯑꯗꯨꯕꯨꯗꯤ ꯁꯣꯔꯅ ꯇꯝꯕ ꯀꯩꯝꯇ ꯇꯥꯏꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯝꯕ ꯉꯔꯥꯡ ꯑꯣꯖꯥ ꯇꯤꯖꯦꯟꯗ꯭ꯔꯒꯤ ꯃꯌꯨꯝ ꯆꯠꯄꯩꯗꯣ ꯑꯗꯨꯁꯨꯅꯦ ꯑꯩꯅ ꯇꯥꯃꯣ ꯔꯕꯤꯁꯪꯀꯔꯗꯣ ꯑꯩꯅ ꯇꯥꯃꯣ ꯄꯥꯕꯨꯡ ꯇꯤꯖꯦꯟ ꯃꯅꯥꯛ ꯆꯪꯉꯨꯁꯤꯔꯥ ꯆꯪꯉꯨꯁꯤ ꯁꯤꯅꯦꯕ ꯑꯗ ꯑꯩꯅ ꯏꯃꯥꯗ ꯐꯣꯟ ꯇꯧꯕꯅꯦꯕ ꯏꯃꯥ ꯀꯩꯅꯣꯗꯣ ꯑꯩ ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯅ ꯍꯪꯀꯥꯟꯗ ꯅꯪ ꯀꯨꯝꯃꯣꯗ ꯃꯥ ꯀꯨꯝꯍꯜꯂꯣ ꯑꯗꯨꯅ ꯑꯦꯡꯒꯜꯗꯣ ꯄꯥꯏꯔꯒ ꯑꯁꯣꯝ ꯅꯥꯀꯟꯗꯩ ꯀꯨꯝꯃꯨꯀꯣ ꯑꯩ ꯄꯤꯔꯛꯀꯦ ꯁꯤꯗ ꯅꯪ ꯀꯨꯝꯃꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯄꯥꯕꯨꯡ ꯇꯤꯖꯦꯟꯗꯣ ꯁꯤꯒꯤꯅꯦ ꯖꯤꯞꯁꯤꯁꯦ ꯑꯁꯤ ꯃꯃꯥꯡꯗ ꯈꯥꯡꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗ ꯑꯗꯨꯝ ꯊꯧꯗꯣꯛꯈ꯭ꯔꯁꯦ ꯁꯤꯗ ꯆꯨꯝꯕ ꯆꯠꯈꯤꯗꯕ ꯂꯝꯕꯤ ꯅꯠꯇ꯭ꯔꯣ ꯂꯝꯕꯤ ꯂꯩꯕ ꯍꯜꯂꯔꯣꯏ Pula lepo. Kada pareng lepo. La ai tak pi lao se. Da. Yes. Se. Ya kai da. La. Angang jing thadu pi ro loi ma. Angang jing de ho ra ke. Nào lo. Notebook ke de pusam biro. Kai no samanda. Nang yao ro no dum moi dum to jar ni lao ne nang bo. Sigi se. Moi angang jing ji ko na bra. Se por to jina ko na bra ba. Ha. Ko ne. Ade kan usila du su poro. Masa sing du se tharo manda. Se da all together mi kam lai ge. Sina kai de na. Asadon jan ba koi doi jang ne. Ka do ani ni ka de chau ra ba. Ka ji sin han bare khai yana na ka ji kun ga da wai ye asune khara khol ne do khaji la khalai. Ka chau ba mong khatara pi sha. Ka no te aina haibadi kona de ba. Sino mi le nei ro. Si photo namo. Sana. Si photo nam jalo amo ni. Awon tharo do. Ya ye. Noi kai de khar le bi yawe. Ade asen kano design loi namo. Ai governor ga wari shage ba ko. Makha am thamo. Pesoro idar kano. Tiwo hai jabani tiwo. Ani mo ado. Chai ai brief am ta tau jagya. Aina ngasi la ise visit se. Seng na harkanda ai amagi personal benefit natraga ai political family amada I belong to yet that I beyond adugi across the party ki wanatana political wanate ngasi la is the
ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯇꯧꯒꯗꯕ ꯂꯩꯔꯤꯕ ꯇꯧꯐꯝ ꯊꯣꯛꯄ ꯃꯤꯅ ꯑꯋꯥꯕ ꯇꯥꯔꯀꯥꯟꯗ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯅ ꯂꯥꯛꯄꯅꯤ ꯉꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯅꯨꯃꯤꯠꯇ ꯁꯗꯟꯂꯤ ꯂꯥꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯃꯥꯅꯁꯨ ꯈꯪꯉꯝꯒꯅꯤ ꯁꯃꯥꯟꯅꯁꯨ ꯍꯥꯏꯔꯝꯒꯅꯤ ꯑꯩꯁꯦ ꯅꯣꯏꯒꯤ IDPꯁꯤꯡꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯋꯦ ꯒ꯭ꯔꯨꯞꯇ ꯌꯥꯎꯕ ꯃꯇꯝꯗ ꯁꯤꯗꯒꯤꯔ ꯌꯥꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯀꯩꯅꯣ ꯑꯉꯥꯡ ꯈꯔꯁꯨ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯎꯈꯤꯕꯅꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯋꯥꯠꯑꯦꯚꯔ IDPꯁꯤꯡꯁꯦ ꯑꯋꯥꯕ ꯂꯩꯕ ꯁ꯭ꯇꯨꯗꯦꯟꯅ ꯋꯥꯔꯤꯕ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯡꯁꯦ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯑꯩ ꯒꯚꯔꯅꯔ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯒ ꯑꯗꯨꯝ ꯃꯥꯒ ꯈꯟꯅꯔꯀꯥꯟꯗ ꯃꯈꯣꯏ ꯀꯃꯥꯏꯅ ꯀꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯣꯜꯗ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯅꯁꯨ ꯑꯩꯈꯣꯏ ꯆꯦ ꯊꯣꯛꯄꯤꯒ ꯂꯩꯔꯕꯅꯤ ꯁꯤ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯋꯥꯠꯄ ꯑꯗꯒꯤ ꯂꯦꯕꯔ ꯀꯥꯔꯗꯀꯤ ꯕꯦꯅꯤꯐꯤꯠ ꯄꯩꯁꯥ ꯆꯪꯗꯕ ꯑꯗꯒꯤ ꯇꯦꯛꯁꯕꯨꯛ ꯐꯪꯍꯟꯕ ꯀ꯭ꯂꯥꯁ 11ꯗꯒꯤꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯐꯥꯎꯕꯒꯤ ꯑꯗꯒꯤ ꯂꯩꯕ 10 ꯑꯃꯗꯤ 10+2 ꯑꯗꯨꯒ ꯀꯩꯅꯣꯗ ꯄꯣꯁ ꯒ꯭ꯔꯦꯖꯨꯑꯦꯠꯅ ꯑꯩꯈꯣꯏ ꯑꯥꯗꯩꯗ ꯃꯈꯥ ꯇꯝꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯐꯦꯁꯤꯂꯤꯇꯤ ꯂꯩꯇꯕꯗꯒꯤ ꯋꯥꯔꯤꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯕ ꯈꯣꯠꯄꯗꯨ ꯑꯗꯨꯒꯤ ꯃꯌꯥꯝꯁꯦ ꯌꯥꯝꯃꯦ ꯁꯤꯗ ꯑꯗꯨ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯅꯁꯨ ꯃꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯕꯤꯚꯥꯒꯁꯤꯡ ꯍꯥꯏꯕꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯏꯔꯒ ꯄꯤꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯗꯦ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯇꯧꯕꯤꯈꯤꯕ ꯄꯣꯠꯇꯨꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯗ ꯇꯤꯜꯂꯨꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤꯗꯁꯨ ꯃꯥꯒꯤ ꯇꯦꯛꯁꯕꯨꯛ ꯀꯩꯅꯆꯤꯡꯕ ꯁꯃꯥꯟꯗꯅ ꯈꯔ ꯀꯩꯅꯣ ꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯀꯩꯁꯨ ꯑꯩꯒꯤ ꯀꯩꯅꯣ ꯇꯥꯅꯅꯕꯒꯤ ꯀꯔꯤꯁꯨ ꯂꯩꯇꯦꯅ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩ ꯉꯁꯤ ꯉꯥꯡꯉꯤꯁꯤ ꯄ꯭ꯔꯦꯁꯇꯅ ꯃꯣꯏꯅ ꯑꯗꯨꯝ ꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯂꯩꯇꯦ ꯁꯤꯗꯩꯗ ꯄꯥꯔꯇꯤꯅ ꯊꯥꯔꯛꯄꯁꯨ ꯅꯠꯇꯦ ꯄꯥꯔꯇꯤꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯄꯥꯔꯇꯤ ꯑꯃꯗꯗꯤ ꯌꯥꯎꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯆꯨꯗꯨꯗ ꯎꯕꯤꯔꯒ ꯇꯧꯔꯒꯗꯤ ꯃꯤꯑꯣꯏꯕꯁꯦ ꯁꯥꯎꯅꯤꯡꯕ ꯄꯥꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯗꯤ ꯑꯩ ꯅꯨꯡꯉꯥꯏꯖꯔꯣꯏ ꯍꯥꯏꯗꯅ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯃꯁꯤ ꯍꯥꯏꯗꯕꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯩ ꯁꯤ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯄꯣꯠꯂꯝ ꯈꯔ ꯀꯩꯅꯣꯅ ꯃꯥꯅ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯣ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯄꯤꯕꯅꯤ ꯑꯗꯣ ꯑꯇꯩ ꯂꯩꯕ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯤꯡꯁꯨ ꯁꯤꯒꯤꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯄꯨꯟꯕ ꯂꯩꯔꯤꯕ ꯄꯣꯠꯇꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯥꯎ ꯄꯤꯕꯤꯌꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯈꯣꯠꯄ ꯁꯥꯇ꯭ꯔꯒꯤ ꯑꯣꯏꯔꯣ ꯑꯉꯥꯡꯒꯤ ꯑꯣꯏꯔꯣ ꯑꯅꯥꯕꯒꯤ ꯑꯣꯏꯔꯣ ꯀꯔꯤꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯅꯔꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯗ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕꯗ ꯌꯥꯎꯔꯨꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯁꯦ ꯍꯤꯡꯍꯧꯕꯁꯦ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯁꯨꯝ ꯈꯟꯖꯔꯒ ꯍꯥꯏꯖꯕꯅꯤ ꯃꯔꯝꯗꯤ ꯂꯩꯈꯤꯗꯕ ꯊꯣꯛꯑꯝꯃꯒꯗꯤ ꯃꯗꯨ ꯂꯣꯏꯈ꯭ꯔꯕꯅꯤ ꯁꯪꯁꯥꯔꯗ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯗꯕꯅꯤ ꯄꯩꯁꯥꯅꯁꯨ ꯂꯩꯕ ꯐꯪꯉꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣই ꯁꯤꯅꯤꯡ ꯁꯤꯠꯇ ꯑꯣꯏꯔꯁꯨ ꯑꯃꯗ ꯑꯣꯏꯔꯁꯨ ꯃꯐꯝꯒꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯗꯁꯥ ꯇꯥꯔꯨꯕ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯑꯩꯈꯣꯏ ꯁꯤꯌꯥꯔꯤꯡ ꯇꯧꯃꯤꯟꯅꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄꯅꯤ ꯁꯤꯗꯩꯗ ꯑꯃꯒꯤ ꯀꯅꯥꯝꯅ ꯍꯥꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯅꯤ ꯑꯗꯨꯅ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯐꯝ ꯇꯥꯕꯤꯔꯨꯅꯨ ꯑꯗꯨꯅ ꯑꯐꯕ ꯇꯧꯕ ꯂꯥꯛꯄ ꯃꯤꯗꯣ ꯑꯗꯨꯒꯤ ꯋꯥꯔꯣꯜ ꯇꯥꯕꯤꯌꯨ ꯑꯗꯣ ꯑꯐꯕ ꯊꯕꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯗꯕ꯭ꯔꯥ ꯅꯣꯏꯅ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯀꯅꯤ ꯅꯣꯏꯅ ꯇꯧꯕꯇꯕꯨ ꯃꯤꯌꯥꯝ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯃꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯒꯤ ꯄꯥꯈꯜꯂꯣꯟ ꯑꯣꯏꯅ ꯆꯦꯟꯕꯅꯤ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯃꯌꯥꯝꯗ ꯄꯨꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯛꯄꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯀooperation ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯑꯣꯏꯔꯣ ꯑꯗꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯄꯤꯁ ꯂꯥꯛꯅꯅꯕ ꯍꯟꯅ ꯁꯨꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝ ꯇꯧꯔꯝꯕꯗ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯆꯪꯅꯕ ꯌꯥꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏ ꯄꯣꯠꯁꯦ ꯁꯤꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯁꯤ ꯃꯣꯏꯅ ꯍꯣꯠꯅꯔꯤꯁꯤꯁꯨ ꯃꯄꯨꯡ ꯐꯥꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯒ ꯊꯨꯅ ꯃꯄꯨꯡ ꯐꯥꯍꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀooperation ꯄꯤꯔꯒ ꯄꯤꯁ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯥꯛꯀꯗꯣꯏꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯤꯁ ꯂꯩꯔꯤꯉꯩꯗ ꯚꯥꯏꯑꯣꯂꯦꯟꯁ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯃꯐꯝꯗꯨꯗ ꯀꯔꯤꯝꯇ ꯇꯧꯔꯝꯃꯣꯏ ꯑꯗꯣ ꯚꯥꯏꯑꯣꯂꯦꯟꯁ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯥꯏꯔꯛꯏꯅꯦꯕ ꯈꯜ ꯀꯥꯏꯔꯛꯄꯗꯨ ꯀꯃꯥꯏꯅ ꯀꯥꯏꯍꯜꯂꯣꯏꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯇꯧꯍꯟꯅꯔꯤ ꯃꯌꯥꯝꯅ ꯍꯦꯛꯇ ꯈꯟꯅꯈ꯭ꯔꯤꯕ ꯄꯣꯠ ꯑꯃ ꯁꯝꯖꯟꯅꯧ ꯑꯗꯨ ꯌꯥꯗꯕꯅꯤꯅ ꯑꯗꯨ ꯀꯟꯅ ꯃꯇꯝ ꯈꯔ ꯆꯪꯕꯅꯤ ꯑꯗꯨ ꯐꯥꯎꯗꯤ ꯈꯔ ꯈꯥꯡꯃꯤꯟꯅꯔꯒ ꯑꯋꯥꯕ ꯃꯌꯥꯝ ꯄꯨꯃꯤꯟꯅꯔꯒ ꯂꯥꯛꯃꯤꯟꯅꯔꯦ ꯑꯗꯨ ꯈꯤꯇ ꯈꯥꯡꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯀꯥꯟꯗ ꯑꯐꯕ ꯂꯝꯕꯤꯗ ꯑꯃꯗꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯒ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕꯗ ꯍꯣꯠꯅꯃꯤꯟꯅꯁꯤꯑꯅ ꯑꯩꯁꯨ ꯍꯣꯠꯅꯖꯔꯤ ꯃꯌꯥꯝꯁꯨ ꯀꯟꯅ ꯋꯥꯈꯜꯂꯣꯟꯗꯣ ꯁꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯌꯥꯝꯗ ꯁꯔꯀꯥꯔꯗ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯛꯄꯗ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩ ꯀꯩꯁꯨ ꯀꯩꯅꯣ ꯑꯇꯩ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯁꯦ ꯂꯥꯛꯑꯣ ꯀꯩꯅꯣꯁꯦ ꯄꯤꯁꯦ ꯁꯦ ꯅꯪ ꯑꯗꯨꯝ ꯂꯦꯡꯒꯅꯨꯀꯣ ꯅꯪ ꯃꯆꯥ ꯅꯪ ꯀꯣꯟꯕ ꯉꯝꯒꯗ꯭ꯔꯥ ꯁꯦ ꯂꯨꯝꯕꯅꯤ ꯉꯝꯒꯗ꯭ꯔꯥ ꯁꯦ ꯊꯣꯏꯕꯤ ꯃꯆꯥꯁꯦ ꯀꯣꯜꯂꯨ ꯈꯨꯠ ꯑꯅꯤꯅ ꯀꯣꯜꯂꯨ ꯃꯥꯗꯤ ꯕꯣꯏꯅꯦ ꯅꯪ ꯀꯣꯂꯣꯝ ꯏꯅꯕꯅꯤ ꯁꯦ ꯅꯪꯒꯤꯅꯤ ꯁꯦ ꯃꯥ ꯉꯝꯃꯔꯣꯏ ꯃꯤꯊꯥꯏ ꯍꯥꯟꯅ ꯄꯤꯔꯁꯤꯔ ꯃꯥ ꯄꯤꯔꯣ ꯂꯧꯊꯣꯔꯣ ꯃꯥ ꯃꯤꯊꯥꯏ ꯍꯥꯟꯅ 인비ꯔꯒꯦ ꯁꯦ ꯑꯗꯨꯗꯤ ꯌꯥꯔꯅꯤ ꯃꯥ ꯃꯄꯥꯡ ꯀꯟꯈꯠꯅꯕ ꯅꯪ ꯃꯤꯡ ꯀꯩ ꯀꯧꯕ ꯏꯆꯥ ꯅꯨꯄꯤꯔꯣ ꯁꯦ ꯆꯥꯁꯜꯂꯨ ꯑꯩ 인비게 ꯁꯦ पायरो से पायरो चारो को पायरो चारो से नंगी नंको मैं पाइन कोन तौसी से सीधी पाइबा ngomgadra nang iba hairabo haire pupuda matem te iludana
Yare, yare, yare. Kano de si kanano magi mama. Pai bang amroy ma. Lao, se. Mama, pai biro har. ABC iba tamalo, pangi di iba tamalo. Se, nang pai bang amni ko, se pai jong. Se, mithai pi ki doi ni lepu. Mithai amuka pi ki doi ni. Se. Lao thoi ba se. Welcome. Welcome. Thoi bi da. Nè. Mà quốc số này có se. Nang na khula ma do. Loi pirakani ko se. 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 Se a chau vi se. A chau vi ju pi ra ke. Se. Se nupa hero. Se ju hero ma sam le se. Mithai wali ko ladu wali. Pai ko kana wali se. Hero ma pai am dri se da. Se som dong la ke. Se pai run he. Se hero paro. Mai mami sis kano operation to rubra. Se hero ma am pai ro ne. Se. Welcome. Se nang para bo. Pai de nang pai di hai kai no. Nang kai no na ko to thadar thamidi. Se. Se. Tôi biết rồi. Mà nó xinh này mà tạo bài rồi này. Se tôi biết se. Se. Lamu. Se tôi biết se. Tôi biết ang kapan. Se tôi biết ang bip se. Bài rồi na. Bài rồi. Kana wale. Se asang mawala do hero ma asang mawala. Se. Se. Kana wali. Se. Noi sunatra. Se. Se. Sama này bani. Se kara. Se. Se payo. Lore ba kana wali. Lore ko. Se boarding de le biduna se. Noi na kano to ro. Se. Se ladu amuk char si ko athum ba char di amna napsan nei chesan nei hai bani se thoi ba se payo se macha na amuka cha dra cha salu se ani cha salu Se, sabi. Se. Se. Apang mangai som de lepo na tai da sa thoro. Matai sa thoro la thoi bi la som da la. Apang mangai. Kom na ba. Phang da ba lepu se. Apang ba se. Se. Pini. Thung ani, lem gani ko, wa ganu. Se, kana wali. Awak pernah kau saja tinggal dorong. Nak kau tinggal dorong ni, ibu thoi bi. Nak kau tinggal dokter, nak kau tu ampamu bra.
anga so mi hon me che ne hoi che ai na sim di yen tho ma ga tu atai na non ni yelo ko che athom ba ja thelo che noi jo dum ja ho lo si de yen ma lo ra ba ni che ana lady che noi yelo noi yen ro se piro che ma thai da lai jing do si yelo che kon na dra che amaga piro ha sa kan ju bi tho ji che yelo kon na ni ko ya re cái nó hay cái cycle chứคนนั้นนี่ดูว่ายังนุ่งไงว่านุ่งยังไงกองมั้งงั้นที่ดิฉันจะทำให้คนตัวอะไรก็ตักนุ่งไปทำเป็นปีนะว่าเราเจ้ ai a de ne de sida pot oina pamba kangbu duna kain oina pamba duna kain piro kain pam da duna ma gi awar apa paisa jain chabya de dana paisa manga bo chabangam deba anu lupa cham da wor su madu ai gi chatta makhona bo oina na ba tawro haidana aduna ai ga haijab duni sum laibak ase laibak thiba kangbu oiru re aduna ni aduna sokhrba pot ama ai sa da kai ba pot ama ne saru ma tekhi bje saru jo sena wana da matam changi aduna khara di healing tawna wana da adu healing tawna bo hona ri adu yana ba karo tawsi la saib kan kana no ma gira nang giro hero kai da no nang thau du sha kai da no maron thok da ro nang bo noi kana gya ibai kai no ma di boarding de le di ma di second kai ha nang thau ba ngam dro sa bang de thau lo se ong ta yong ge lo thau ya di ne ya lo thau lo ne aro ma khung ya da bra ma ba sumai na di pai u de nang ba thangalon na khuk thau lo ne ai ngak pi ge ne se ne ka khalo thagalo ya ni ne ai le ni ne ka khalo ne ya abrai tu pitho ma jira abrai tara mu piram jila ai ma moi kano je kano ye log do ma le noi ladu du som du khite yen biu ma pan du mi le me ima song haga moi di yen ne are hai du are kan hayam da pon gira ngone ate hai ro chi kano la poro la am lo re ate are ima na thaga wa hem kan are kano kahana pi 이모나 같이 라피 그제 이마 오이 양 아이지 하라오에 누가 비엔더디 그 타루가 라고지 hoi ado khoi am kana aina hajige du ni ashok ma kayom lai ma tam da phano hona ma tam khitang chang man ni kashuk mayam ne wakhan da di akoina khan da ba taw da boina taw ba oina sum lai bu do sum mi akoina madu tawum thoi control tawum thoi manam di madu mayam loi hai gani botu oi dri ni na oira ko matam da dum harau mi na mi ko bodo dum lakani ne hoji 소도 좀 파이람자리 hoi mane chummi 소도 좀 파이람자리 아금 장망 감바제 비나비유 ne ulakani lakta ba yaro che asa sun pira ji mama jano kano mi sane lao asa wo si kono do magi hendan do piro hendan hap chalo 핸들 합쳐로 세. 앙앙바 필요 앙앙밤도 필요. 아이 팔로노. 세 핸들 아니 각자 앞어. 세. 파이로. 어이 저렇게 손을 보이네. 사자 내 뽑구나. 그래. 세 산티기야 생무지 빠이로고. 라오 손을 불러. 세 마탕 세. 생과 인만이는 블루지 빠이로고. 세. 생아무지 빠이로고. 세. 짜오버니.
픽tabani asi samandana macha piro yaina chawo pibin se loi puthoro satong septo ito ma se 아 제가로 이러면 그 로이에 도움하게 고 됐어 제가로 아 yen tholo hi adu hairo Kano sorry thang sorry gumba amda nate self group link khalo nakhoi gi kano su phangbu yagani adai self group ti kana bolo na piri any training tawgada minute laga sida tawonge po chaw do horo charo adu po do akhoi yon bige aduga phanaba tawsi ko se asang mo piro pisa kon che kano ai kano ha ge noi pisa kon thana budi lebra si ahang budi lebra ba si ahang budi je jingana padana le khal le dana hojiti no ju chura ro ba aduga nindam dala adam na amu khanjan bire dana aduga mi ni fu yang ke mangai na sa ge charabda ha se no how kraba somda la somda olu tu Brian nanni kore mada independent numita Brian nandana ne se maning da hanto o ama pirage se ama chango lo se neme maloro he pona phavani ai phata ba pide mi mon da po kaya family am da mi ani thopati yaro ko horen pharak ta ni ne adjust tawnu ko nati family am da kya mom thopiyo nata di masing ko nadra horen wanga ne rakani nati chumra ba amom la family oi bro si ani je piram matu si sidi nate smai tawrage noi shauranu foreign committee ne yalo aine yelo ragana aine piramane ne tawra committee gano pakhat khana radi adu jo phatabam oi adana hoji pigi je adu gana hoji lauri jingje family amamongi ama khatana tro amamongi committee yen jan phana ba yen ha adamai toro yakhai ga nipan thamama nate amani chithaba adum hairo adum pige ko sisu angang jing awat pado ye made pire boarding lai khore do noina to manage to biro ko akhoi gi ke sulaite awar pa le jing do noi adum haibiro kari wali khole do aduga adum tawna si ko aduga ai pire maroi ko se am wa tho ani ai dik khang da bagini supposing lupa chama harji lupa chama si noida hana lisina haisi kai noina pi haiba haibadi pot oina pi haiba chama ji gi value do on thoga ado noina chama si kana go mona hai ko chatuk chaching gi bharada orasu ko chana bagi di tongana hana leijarbanina chama do sina jage injang de lei orju haibani aduna aina di sida harina akoi ate te mafam da su tawna banina pot oina pamaduna pot oina pibiro pamdabaduna kano oina pibiro haiba adu moi mi lakani adu noi adum adu yani ko ate adu si thamjalamo mataida adu de akoi lore na thaba akoi gi more gi baya pai gi kano oine khan ki kunai gi adu kari aina haije akoi aina haije da amuksu hanna haige akoi awaba taba kangbu oire
ꯑꯗꯣ ꯑꯩ ꯉꯁꯤ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯖꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯍꯌꯦꯡ ꯑꯩ ꯉꯁꯤ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯏꯆꯥ ꯏꯁꯨ ꯑꯣꯏꯕ ꯌꯥꯏ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯑꯃꯅ ꯉꯁꯤ ꯅꯣꯏꯗ ꯂꯥꯛꯄꯤꯔꯝꯕꯁꯦ ꯍꯌꯦꯡ ꯑꯩ ꯏꯆꯥ ꯏꯁꯨꯗꯨꯅ ꯅꯣꯏꯅ ꯅꯣꯡꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯑꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩ ꯁꯨꯝ ꯃꯌꯥꯝꯗ ꯂꯥꯛꯄꯤꯕꯅꯦ ꯑꯇꯩ ꯀꯔꯤꯝꯇꯒꯤ ꯂꯩꯇꯦ ꯀꯣ ꯁꯨꯃꯥꯏꯅ ꯁꯥꯔꯅ ꯂꯥꯛꯄꯤꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯔꯤꯂꯤꯐꯀꯤ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤꯈꯔ ꯁꯣꯊꯔꯤꯁꯦ ꯑꯩꯈꯣꯏ ꯑꯩꯗꯤ ꯔꯤꯂꯤꯐꯀꯤ ꯃꯣꯏ ꯑꯀꯥꯝꯄꯥꯠꯁꯦ ꯑꯗꯨꯝ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯦꯛ ꯍꯧꯕꯗꯒꯤ ꯅꯠꯇꯦ ꯑꯀꯥꯝꯄꯥꯠꯀꯤ ꯅꯠꯇꯦ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯦ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯃꯣꯏꯔꯥꯡꯗ ꯍꯦꯛ ꯍꯧꯔꯛꯄꯒꯤ ꯇꯥꯡ 3, 4, 5ꯁꯦ 3ꯗꯤ ꯅꯠꯇꯦ 4, 5, 6ꯇꯒꯤ ꯑꯩ ꯆꯠꯂꯝꯃꯦ ꯀꯣꯏꯆꯠ ꯃꯣꯏꯔꯥꯡꯗ ꯑꯍꯥꯟꯕ ꯆꯦꯟꯅꯔꯛꯄ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯃꯐꯝꯗ ꯇꯧꯔꯒ ꯑꯩꯅ ꯏꯟꯆꯥꯔꯖ ꯑꯣꯏꯔꯝꯃꯤ ꯇꯧꯔꯝꯕꯅꯤ ꯑꯥꯗ ꯂꯦꯇ꯭ꯔꯤꯟ ꯁꯥꯕꯒꯤ ꯑꯣꯏꯔꯣ ꯍꯤꯞꯅꯕꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯂꯣꯏ ꯄꯤꯔꯝꯕ ꯉꯥꯛꯇꯅꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤ ꯃꯣꯏꯔꯥꯡꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜ ꯀꯔꯤꯁꯤꯡ ꯂꯣꯏ ꯈꯪꯕꯤꯔꯝꯒꯅꯤ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯄꯤꯕ ꯅꯠꯇꯦꯀꯣ ꯏꯝꯐꯥꯜ ꯏꯁꯀꯤ ꯖꯒꯥ ꯈꯔꯗ ꯑꯃꯒꯤ ꯈꯔꯗ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯇꯩꯅ ꯂꯩꯕ ꯃꯥꯏ MLA ꯀꯟꯁꯔꯟ ꯄ꯭ꯔꯙꯥꯟꯁꯤꯡ ꯑꯗꯒꯤ CSOꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯣꯔꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯒꯣꯔꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯔꯥ ꯑꯣꯏꯅ ꯄꯨꯔꯒ ꯂꯩꯔꯤ ꯁꯤꯗꯁꯨ ꯑꯋꯥꯠꯄ ꯑꯗꯨꯝ ꯂꯩꯒꯅꯤ ꯌꯨꯝꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯩ ꯒꯣꯔꯃꯦꯟꯠꯅ ꯄꯤꯕꯁꯦ ꯃꯤꯅ ꯄꯤꯕꯁꯦ ꯁꯤꯅꯗ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯗꯨꯝ ꯂꯩꯖꯔꯤꯗꯨꯅꯤ ꯄꯩꯁꯥ ꯍꯥꯏꯕ ꯏꯁꯤꯡ ꯍꯥꯏꯕꯁꯦ ꯀꯌꯥꯝꯅ ꯅꯣꯡꯃꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯦ ꯃꯤ ꯑꯃꯠꯇꯅ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯗꯦꯕ ꯏꯁꯤꯡꯒ ꯄꯩꯁꯥꯒꯁꯦ ꯑꯇꯣꯞꯄ ꯆꯦꯡꯗꯨꯗꯤ KG ꯑꯃ ꯆꯥꯔꯣ ꯌꯥꯝ ꯄꯨꯟꯗꯦꯕ ꯏꯁꯤꯡ ꯀꯌꯥꯝ ꯁꯤꯖꯤꯟꯅꯅꯤ ꯄꯩꯁꯥ ꯀꯌꯥꯝ ꯁꯤꯖꯤꯟꯅꯅꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯇꯝ ꯉꯝꯗꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯄꯣꯠ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣꯏꯒꯤꯁꯨ ꯀꯃꯤꯇꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯄꯥꯎ ꯂꯧꯒꯦ ꯑꯩꯅ ꯉꯁꯤ ꯁꯤꯗꯩꯗ ꯂꯥꯛꯏꯕ ꯄꯣꯠꯁꯤꯁꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯒ꯭ꯔꯨꯞꯇ ꯑꯩ ꯌꯥꯎꯕꯗꯒꯤ ꯑꯋꯥꯠ ꯑꯄꯥꯒꯤ ꯁꯨꯝ ꯑꯗꯩꯗ ꯑꯩ ꯌꯥꯎꯕꯗꯒꯤ ꯏꯟꯇꯔꯦꯛꯁꯟ ꯂꯥꯛꯄ꯭ꯔꯥ ꯅꯪ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯦ ꯏꯟꯇꯔꯦꯛꯁꯟ ꯂꯥꯛꯇꯦ ꯅꯪ ꯅꯁꯛ ꯎꯗꯦ ꯑꯩꯅ ꯑꯗꯨꯅ ꯏꯟꯇꯔꯦꯛꯁꯟꯗ ꯃꯊꯪ ꯇꯧꯅꯕꯗꯒꯤ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯏꯟꯇꯔꯦꯛꯁꯟꯗ ꯇꯧꯈꯤꯕ ꯑꯩ ꯉꯁꯥꯏ ꯄꯥꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯒꯚꯔꯅꯔꯗ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯗ ꯍꯥꯏꯖꯕꯗꯒꯤ ꯃꯥꯅ ꯂꯣꯏ ꯃꯥꯒꯤ ꯃꯔꯤꯅꯕ ꯃꯣꯁ ꯑꯥꯔꯖꯦꯟꯅꯦꯅ ꯇꯧꯔꯀꯥꯟꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯕ ꯇꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯍꯔꯥꯎꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯤ ꯊꯤꯡ ꯃꯥꯅ ꯆꯤꯊꯤ ꯑꯣꯏꯅ ꯏꯕꯤꯕ ꯈꯛꯇꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯉꯝꯕ ꯑꯩꯒꯤ ꯂꯦꯚꯦꯜꯗ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯀooperation ꯄꯤꯕꯤꯌꯨ ꯑꯗꯨꯅ ꯋꯥꯔꯦꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯊꯣꯛꯀꯨꯝꯁꯤ ꯋꯥꯔꯦꯅ ꯑꯩꯈꯣꯏ ꯀꯞꯁꯨ ꯀꯞꯀꯗꯕꯅꯤ ꯅꯣꯛꯁꯨ ꯅꯣꯛꯀꯗꯕꯅꯤ ꯁꯨꯁꯨ ꯁꯨꯒꯗꯕꯅꯤ ꯃꯤꯑꯣꯏꯕ ꯑꯁꯤ ꯄꯣꯛꯑꯒꯗꯤ ꯂꯥꯏꯐ ꯑꯁꯤ ꯋꯥꯛꯅꯤ ꯋꯥꯛ ꯌꯥꯎꯗꯕ ꯂꯥꯏꯐꯇꯨꯗꯤ ꯑꯗꯨꯒ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯗꯕ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯗꯕ ꯂꯥꯏꯐꯇꯨꯗꯤ ꯂꯥꯏꯐ ꯅꯠꯇꯦ ꯂꯥꯏꯐꯀꯤ ꯑꯁꯦꯡꯕ ꯃꯍꯥꯎ ꯅꯠꯇꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯊꯦꯡꯅꯖꯕꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯅꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯃꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯣ ꯍꯥꯏꯕ ꯅꯠꯇꯦ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯕ ꯄꯣꯠꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯁꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈ꯭ꯔꯦ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯁꯥꯟꯇꯤ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯩꯔꯝꯗꯦ ꯏꯪꯅ ꯑꯥꯗ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤ ꯂꯩꯇꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯂꯥꯛꯈ꯭ꯔꯦ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯍꯟꯖꯤꯜꯂꯒ ꯇꯧꯕ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯀꯩꯅꯣꯅꯦꯕ ꯑꯐꯕꯅꯦꯕ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯐꯃꯤꯟꯅꯅꯕ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯀꯩꯅꯣ ꯄꯤꯕꯤꯌꯨ ꯑꯅ ꯍꯥꯏꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯦꯟꯖꯟꯖꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯌꯧꯖꯔꯒꯦ ꯃꯊꯪ ꯊꯥꯗꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯃꯊꯪꯗ ꯀꯩ ꯀꯩꯅꯣ ꯑꯋꯥꯠꯄꯗꯨ ꯇꯧꯔꯒ ꯑꯗꯣ ꯑꯩ ꯉꯁꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯗ ꯂꯗꯨ ꯑꯗꯨꯝ ꯆꯥꯔꯦꯀꯣ ꯑꯗꯨꯅ ꯌꯨꯝ ꯀꯌꯥꯅꯣ ꯑꯩꯅ ꯉꯥ ꯊꯣꯡꯕꯁꯤꯅꯤ ꯑꯣꯏꯅ ꯆꯥꯔꯣꯏ ꯑꯩꯈꯣꯏ ꯅꯪꯒꯤ ꯌꯨꯝꯒꯤꯅꯦ ꯃꯤ ꯀꯌꯥ ꯂꯩꯔꯦ ꯁꯤꯃꯥꯗ ꯅꯪꯅ ꯍꯥꯏꯒꯗꯕꯅꯤ ꯃꯤ ꯀꯌꯥ ꯂꯩ ꯒꯣꯕꯤꯟꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯥꯗꯗꯤ ꯑꯩꯅ ꯆꯥꯛ ꯄꯤꯗꯕ ꯈꯣꯠꯇꯕ ꯇꯧꯏ ꯅꯣꯏꯒꯤ ꯁꯤ ꯃꯤ ꯀꯌꯥꯅꯣ ꯀꯌꯥ 113 ꯕꯁ ꯀꯌꯥꯅ ꯀꯣꯟꯅꯅꯤ ꯌꯦꯡꯉꯣ ꯑꯅꯤꯅ ꯀꯣꯟꯅꯤ ꯕꯁ ꯑꯅꯤ ꯑꯃ ꯑꯗꯒꯤ ꯑꯁꯤꯒꯤ ꯀꯌꯥ ꯀꯣꯟꯅꯅꯤꯁꯦ ꯌꯥꯝꯁꯅꯣ ꯅꯪ ꯌꯥꯝꯕꯗꯨꯅ ꯌꯥꯝꯕꯒꯤ ꯃꯦꯅꯦꯖ ꯇꯧꯕꯅ ꯑꯩ ꯅꯪꯅ ꯃꯤ ꯀꯌꯥꯅꯣ ꯍꯥꯏꯔꯛꯄꯗꯨꯅ ꯅꯪꯅ ꯊꯣꯛ बस करा तो वायर लोहे के दौर के नते मेरे को नो उना को ಅದು तो मुझे ना आधे का आधे सु बाबा ने सु को लगा कोई दिखा था मेरा ताइला तो ताइला कुछ बाबा ना का में ना वो ठाकुर ने कहा था छोड़ कर अभी छोड़ कर मुझे अभी छोड़ दी कर मुझे ठाकुर को मैं लगा तब से ना कनोदा गोविंद जी तक तफल ने आई हाय आगे खितंग कनो तौबन याम साइ जी अदो खितंग इंगल तौसिरा साबे मरसी तुम तौसिरा ने अपा मा मी पुना साफरे सुदो नत्रो सुदे ani pujila distraction yang jadi malu sudah iya bisa asumi mi kalau satu dia yang jauh dari juga itu mungkin ya sih di semuanya kalau
소위 사투리도 불러 좀 야르네 봐. 시아가 여러가 분나 잔이 빨아 오게요. 아들 산 뭐야? 자, 그런데 하이제게 거기 이마 한 하리 야오에버거. 이래 뭐이나 아잉한다 하이레지제. 가나 뭐지 레이나 뭐친다 하다가 이거이제 마니보기 라이프는 영다디 구름이. 영다디 구름제게 하이베세. 안 개ano. 이러봐 하이레지. 안 개ano 요새. 자, 이거 저든요지네 뭐이나 이제는 뭐 카이파스로 뭐 이러가. 강아지도 그런 거는 자 통지. 애들아. 뭐 나하게 뭐 따라 나오고 있어라. अरे कंगला को एरबा आइना उधर कंगला की उधर द हाई करके फ्री होए को हेलो भी स्पाइल आकर तो करा कंगला की तरोगी आज भी पास में पीरा नो तो छी कोई शू क्रिकेट तो लगा अदर भी जाते को ला को एदी कोमय यू को तो अदर में तो इला आई अंदर तो तमले या डन आई आवाज 편하게. 아.